ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯣꯅꯣ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯣꯅꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ꯫ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯦꯁꯣꯒ ꯂꯣꯏꯅꯅ ꯂꯩ꯫ ꯃꯆꯤꯜ ꯃꯅꯥꯎ 2 ꯁꯨꯗꯦ, ꯃꯊꯟꯇ ꯄꯣꯛꯏ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ꯍꯪꯅꯐꯝ ꯑꯣꯏ ꯃꯅꯣꯗ꯫ ꯃꯅꯣ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯀꯔꯕꯥꯔ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯍꯥꯛꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯤꯕ꯫ ꯀꯦꯁꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯤꯐꯥꯏꯒꯤ ꯊꯕꯛ ꯇꯧꯔꯝꯈꯤ, ꯑꯗꯨꯕꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯦ꯫ ꯏꯃꯨꯡ ꯑꯗꯨ ꯃꯣꯅꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯨꯏ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯦꯁꯣ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯃꯉꯥꯎ ꯈꯔꯁꯨ ꯊꯤ ꯃꯣꯅꯣ, ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯦ, ꯋꯥ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯊꯣꯛꯏ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅꯁꯨ ꯃꯄꯥꯅ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤ꯫ ꯃꯣꯅꯣ ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯃꯤꯌꯥꯝꯒꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯒꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯕꯨꯡ! ꯍꯣ ꯄꯥꯕꯨꯡ! ꯀꯗꯣꯝꯗ ꯂꯩꯒꯦ? ꯇꯧꯔꯗꯕꯅꯤ ꯃꯁꯤ ꯑꯍꯜꯁꯤꯅ꯫ ꯊꯕꯛꯁꯤ ꯁꯨꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ꯫ ꯃꯥꯒꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯋꯥꯏ ꯁꯤꯠꯂꯝ ꯁꯦꯡꯗꯣꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯅ ꯏꯪꯈꯣꯜ ꯑꯃꯨꯛ ꯀꯣꯏꯅꯤꯕ, ꯂꯩꯕꯥꯛ ꯑꯃꯨꯛ ꯇꯧ, ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯏꯗꯀꯣ꯫ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯅꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕꯅꯦꯕ꯫ ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯍꯥ? ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯄꯥꯕꯨꯡꯕꯨ ꯀꯥꯏ ꯂꯩꯔꯨꯒꯦꯕ? ꯄꯥꯟ ꯈꯔ ꯊꯥꯖꯤꯟꯒꯦꯅ ꯇꯧꯔꯨꯔꯤꯕꯅꯤꯅꯦ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯅꯪꯅ ꯀꯧꯕꯀꯣ? ꯍꯣ ꯄꯥꯕꯨꯡꯁꯦ ꯄꯣꯊꯥꯗꯨꯅ ꯂꯩꯍꯟꯅꯤꯡꯕ, ꯑꯗꯣ ꯂꯩꯇꯦ꯫ ꯈꯨꯠꯇꯣ ꯂꯦꯞꯄ ꯂꯩꯇꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯅꯦ ꯁꯦꯜ ꯈꯣꯝꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯥꯛꯇꯤ ꯂꯣꯏꯔꯝꯃꯕꯅꯤ, ꯑꯗꯣ ꯄꯥꯕꯨꯡ ꯂꯥꯛꯑꯃꯗꯤ ꯆꯥꯕꯤꯔꯝꯃꯣ, ꯑꯩꯗꯤ ꯍꯜꯂꯛꯑꯒ ꯆꯥꯔꯅꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯆꯠꯇꯧꯔꯤꯕꯁꯤꯕꯣ ꯍꯥ? ꯊꯕꯛꯁꯦ ꯍꯦꯛꯇ ꯌꯥꯝꯅ ꯆꯤꯟꯈꯠꯂꯛꯄꯒꯤ ꯋꯥꯅꯤꯅꯦ꯫ ꯁꯦꯟꯗꯣꯏ ꯄꯤꯗꯕ ꯈꯔ ꯂꯩꯔꯤꯌꯦ, ꯉꯁꯤ ꯑꯌꯨꯛ ꯄꯤꯅꯅꯕꯒꯤ ꯊꯥꯔꯝꯕ, ꯑꯗꯨꯒꯤꯅꯦ ꯂꯧꯍꯧꯗ꯭ꯔꯗꯤ ꯐꯪꯉꯔꯣꯏꯗꯕ꯫ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯅꯪꯒ ꯃꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ ꯅꯪꯒꯤ ꯁꯦꯜ ꯂꯧꯔꯤꯗꯣ꯫ ꯃꯥꯟꯅꯕ ꯆꯥꯛ ꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯔꯦ ꯄꯥꯕꯨꯡ, ꯑꯩꯕꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤꯁꯤꯡ ꯑꯗꯨꯒꯗꯤ ꯆꯥꯡꯗꯝꯅꯔꯛꯀꯅꯨ꯫ ꯑꯩꯕꯨꯗꯤꯅꯦ ꯆꯤꯟ ꯈꯔ ꯀꯟꯖꯔꯕꯁꯨ ꯐꯕꯅꯤꯗ꯫ ꯄꯥꯕꯨꯡꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕꯗꯣ ꯆꯣꯞꯇꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯣꯞꯇ꯭ꯔꯦ꯫ ꯏꯆꯥꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯈꯪꯗꯕ ꯂꯩꯇ꯭ꯔꯦ꯫ ꯑꯔꯤꯕꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕꯤ, ꯈꯣꯡꯕꯤ ꯆꯥꯎꯕꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯊꯣꯛꯄꯒ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯃ ꯑꯗꯣ ꯅꯆꯥꯅ ꯈꯔ ꯇꯧꯕ ꯉꯝꯕ ꯆꯤꯟ ꯀꯟꯕꯁꯤꯅꯅꯦ ꯃꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯤꯅꯔꯤꯁꯦ꯫ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ, ꯍꯦꯟꯖꯤꯜꯂꯨꯅꯨ, ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯀꯥꯏꯅ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤ꯫ ꯁꯤ ꯐꯠꯇ꯭ꯔꯣ ꯄꯥꯕꯨꯡ? ꯏꯁ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯥꯒꯤ ꯋꯥꯔꯤꯁꯦ꯫ ꯐꯔꯤꯕ ꯑꯗꯨ ꯐꯔꯤꯕꯅꯦꯕ꯫ ꯑꯣ ꯏꯆꯥꯗꯅꯤ, ꯏꯆꯥꯗꯧꯅ ꯐꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯇꯦꯍꯦ꯫ ꯑꯗꯨꯅꯦ, ꯆꯥꯎꯊꯣꯛꯆꯋꯣ ꯏꯀꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯉꯁꯤꯗꯒꯤ ꯆꯥꯎꯊꯣꯛꯑꯒꯦ, ꯀꯥꯟꯅꯗꯦ꯫ ꯑꯗꯣ ꯋꯥꯊꯤ ꯇꯧꯔꯤꯉꯩꯗ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯄꯥꯕꯨꯡ, ꯑꯩ ꯊꯣꯛꯑꯒꯦꯀꯣ꯫ ꯍꯥꯏ, ꯌꯦꯡꯉꯒ ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ꯫ ꯃꯁꯤꯗꯤ ꯃꯃꯥ, ꯅꯪꯅ ꯊꯥꯗꯣꯛꯂꯝꯕ ꯅꯆꯥꯅꯨꯄꯤꯁꯦ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯃꯣꯅꯣ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ ꯁꯥꯕꯤꯇ꯭ꯔꯤ, ꯀꯥꯏꯅꯣ ꯁꯦꯜ? ꯀꯩꯅꯣꯗ ꯃꯣꯅꯣ ꯏꯕꯦꯝꯃ, ꯑꯌꯨꯛ ꯑꯁꯨꯛ ꯌꯥꯝꯅ ꯉꯟꯅ, ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗꯕ꯭ꯔꯣ? ꯀꯩꯅꯣꯗ ꯏꯅꯦ, ꯅꯣꯡ ꯉꯥꯟꯈꯤꯕꯗꯤ ꯐꯅꯃ ꯀꯨꯏꯔꯦ꯫ ꯏꯅꯦꯅ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯣꯕ ꯄꯣꯠ ꯐꯥꯎꯕ ꯈꯨꯂꯪꯈꯥꯡ ꯀꯧꯗ꯭ꯔꯤ, ꯑꯗꯨꯒ ꯁꯦꯜ ꯂꯩꯌꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯉꯔꯥꯡꯗꯤ ꯑꯗꯨꯛ ꯐꯖꯅ ꯉꯁꯤ ꯄꯤꯔꯒꯦ ꯑꯌꯨꯛꯇ ꯍꯥꯏꯍꯧꯗꯥꯏꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯔꯣꯜ ꯑꯃꯃꯨꯛ ꯂꯣꯟꯁꯤꯜꯂꯛꯑꯦ꯫ ꯀꯩꯅꯣ ꯏꯅꯦ, ꯍꯥꯏꯅꯈꯤꯕ ꯖꯣꯕꯥꯟ ꯉꯥꯡꯅꯁꯤꯗ꯫ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟꯒꯤ ꯋꯥꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯍꯦꯔꯥ, ꯍꯥꯏꯈꯤꯗꯅꯕꯨ ꯃꯤ ꯍꯧꯒꯠꯄ ꯉꯥꯏꯕ ꯉꯝꯗꯕ ꯃꯈꯩ ꯂꯥꯛꯑꯦ꯫ ꯁꯤꯗꯤ ꯏꯁꯣꯏ ꯁꯣꯏꯗ, ꯍꯧꯖꯤꯛꯅꯦ ꯄꯣꯠꯀ ꯑꯝꯇ ꯌꯣꯟꯗ꯭ꯔꯤ, ꯊꯣꯡ ꯍꯥꯡꯕꯗ ꯉꯥꯏꯔꯤ꯫ ꯍꯦꯔꯥ ꯏꯅꯦ, ꯎꯁꯤꯠꯇꯕꯒꯗꯤ ꯇꯧꯅꯔꯣꯏꯁꯤꯗ꯫ ꯃꯇꯝ ꯃꯥꯡꯉꯩ ꯂꯥꯛꯏꯁꯦ ꯑꯔꯦꯝꯕꯗ ꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯤꯅꯦ ꯆꯣꯞꯆꯅꯤ꯫ ꯍꯥꯌꯨ, ꯁꯦꯜ ꯈꯔ ꯈꯛꯇꯣ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯗꯣꯏꯕ? ꯏꯕꯦꯝꯃ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯅꯦ, ꯀꯥꯎꯔꯕ꯭ꯔꯣ? ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯕ ꯂꯩꯁꯥꯕꯤ ꯅꯠꯇꯦꯅꯦ ꯁꯤꯗꯤ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯏꯔꯜ ꯊꯧꯖꯕꯅꯦ, ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯁꯨ ꯅꯠꯇꯦ꯫ ꯏꯅꯦꯅꯤꯅꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯦ, ꯃꯤꯒꯤ ꯁꯦꯜ ꯂꯧꯔꯨꯔꯒ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ, ꯍꯥꯏꯅꯈꯤꯕ ꯋꯥꯁꯨ ꯉꯥꯛꯄ ꯉꯝꯗꯕ, ꯑꯗꯨꯒ ꯋꯥꯁꯨ ꯆꯥꯎꯅꯒ ꯉꯥꯡꯉꯗꯅ, ꯑꯆꯨꯝꯕꯒ ꯁꯥꯔꯗꯅ꯫ ꯑꯗꯨꯗꯤ ꯅꯪꯅꯗꯕꯩꯅꯤ ꯀꯩꯅꯣ,
ꯑꯩꯁꯨ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ. ꯍꯧꯖꯤꯛꯇ ꯈꯣꯟꯒꯁꯤ ꯅꯦꯝꯊꯔꯛꯑꯗꯅ. ꯈꯪꯗꯦ, ꯁꯦꯜꯗꯣ ꯄꯤꯗ꯭ꯔꯕꯗꯤꯅꯦ ꯑꯔꯩꯕ ꯄꯣꯠ ꯑꯃ ꯄꯨꯈꯤꯕ ꯇꯥꯔꯦ. ꯇꯟꯖꯥꯗꯨꯗ ꯃꯣꯅꯣ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯝꯕꯤꯗ ꯆꯠꯄꯗꯨ ꯍꯦꯛ ꯎꯔꯛꯏ. ꯀꯧꯁꯤꯜꯂꯤ ꯃꯣꯅꯣꯅ. ꯗꯣꯝꯕ, ꯂꯥꯎ, ꯁꯤꯗ ꯑꯝꯇ ꯂꯥꯎ. ꯏꯆꯦ, ꯀꯩ ꯂꯩꯔꯝꯃꯤꯅꯣ? ꯅꯪ ꯂꯥꯛꯄꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ. ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯎꯁꯤꯠꯅꯗ꯭ꯔꯦ. ꯁꯦ, ꯑꯂꯨ ꯕꯣꯔꯥꯁꯦ ꯊꯥꯡꯉꯒ ꯅꯪꯒꯤ ꯁꯥꯏꯀꯜ ꯃꯊꯛꯇꯣ ꯑꯗꯨꯗ ꯏꯜꯂꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯨ. ꯀꯩꯒꯤꯅꯣ ꯏꯆꯦ? ꯏꯄꯜꯒ ꯅꯣꯏꯅꯤꯇꯪ ꯂꯩꯔꯒ ꯑꯂꯨꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯁꯜꯂꯤꯁꯤꯕꯣ? ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯠꯄꯅ ꯍꯜꯂꯛꯀꯅꯤ. ꯍꯣꯏ, ꯊꯤꯟꯕꯕꯨꯗꯤ ꯊꯤꯟꯖꯟꯕꯤꯔꯝꯒꯦ. ꯑꯂꯨꯁꯦ ꯌꯣꯟꯊꯣꯛꯅꯕꯅꯤ, ꯆꯥꯅꯅꯕ ꯅꯠꯇꯦ. ꯌꯣꯜꯂꯒ ꯐꯪꯉꯛꯄ ꯁꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯟꯗꯣꯏꯒꯤ ꯄꯩꯁꯥ ꯑꯣꯏꯒꯗꯧꯔꯤꯕ. ꯅꯣꯏꯒꯤꯁꯨꯅꯦ ꯈꯔ ꯂꯧ, ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡꯗꯁꯨꯅꯦ ꯑꯂꯨ ꯂꯧꯒꯗ꯭ꯔꯥꯅ ꯈꯔ ꯈꯣꯝꯕ ꯆꯠꯂꯣ. ꯏꯆꯦꯅꯦ ꯁꯦꯟꯗꯣꯏ ꯈꯣꯝꯗꯧꯕ 2-3 ꯋꯥꯠꯂꯤ. ꯁꯤ ꯂꯣꯏꯔꯒ ꯂꯥꯛꯑꯗꯧꯅꯤ. ꯍꯣꯏ. ꯁꯥꯕꯤꯇ꯭ꯔꯤꯅ, ꯍꯥꯏ ꯃꯣꯅꯣ, ꯇꯧꯅꯨ. ꯑꯂꯨ ꯕꯣꯔꯥꯗ ꯊꯅꯝꯃꯨ. ꯑꯩ ꯑꯗꯨꯝ ꯌꯣꯜꯂꯒ ꯁꯤꯡꯒꯠꯂꯛꯀꯦ. ꯅꯪꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯀꯩꯁꯨ ꯆꯥꯊꯣꯛꯑꯣꯏ. ꯌꯣꯜꯂꯒ ꯐꯪꯉꯛꯄ ꯁꯦꯜꯗꯨꯅꯅꯦ ꯅꯪꯒꯤ ꯁꯦꯟꯗꯣꯏꯅꯤ. ꯑꯗꯨꯒ ꯁꯛꯅꯗꯣꯏꯅꯤ, ꯈꯪꯉꯕ? ꯑꯩ ꯆꯠꯂꯦ. ꯍꯥꯏ, ꯉꯥꯏꯈꯣꯅꯦꯍꯦ. ꯍꯥꯏ ꯃꯣꯅꯣ, ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯆꯤꯟꯒꯟꯕꯤ. ꯀꯌꯥꯗ ꯃꯥꯅ ꯍꯦꯛ ꯉꯝꯅ ꯄꯨꯈꯤꯗ. ꯃꯣꯅꯣ ꯃꯥꯅ ꯇꯧꯔꯤꯗꯨ ꯌꯥꯝꯃꯟꯗꯕꯒꯤ ꯇꯧꯔꯛꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯆꯤꯟꯒꯟꯕꯤ ꯑꯐꯥꯎꯕꯤ ꯇꯧ ꯉꯝꯕꯤ ꯍꯦꯛꯇ ꯇꯥꯏ. ꯑꯗꯨꯕꯨ ꯃꯣꯅꯣꯒꯤ ꯃꯒꯨꯟ ꯐꯖꯅ ꯈꯪꯕꯤꯕ ꯃꯤ ꯈꯔꯅꯗꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕꯤ. ꯃꯊꯧꯅꯥ ꯂꯩ ꯍꯥꯏꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯅꯗꯤ ꯌꯦꯡꯊꯤꯕꯤ. ꯁꯦꯟꯗꯣꯏ ꯂꯧꯕ ꯑꯃꯒꯤꯗ ꯑꯃꯨꯛ ꯂꯥꯛꯂꯔꯦ. ꯏꯆꯦ ꯒꯤꯇꯥ, ꯀꯝꯗꯧꯁꯦꯕ ꯉꯁꯤꯅ? ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯕꯣ? ꯑꯩꯁꯦ ꯉꯔꯥꯡꯗꯤ ꯅꯪꯒꯤ ꯃꯥꯡꯗꯅꯦ ꯏꯀꯥꯏꯕꯁꯤꯗꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯨꯅꯅꯕ ꯂꯥꯡꯈꯠꯂꯕꯅꯤ. ꯁꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦ. ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯠ ꯄꯤꯔꯛꯑꯗꯤ ꯑꯩꯁꯨ ꯍꯔꯥꯎꯏꯗꯅ. ꯆꯤꯟ ꯀꯟꯕꯤꯁꯨ ꯇꯥꯗ꯭ꯔꯦ. ꯑꯩꯅ ꯆꯤꯟ ꯀꯜꯂꯤꯁꯦ ꯀꯟꯗꯕ ꯌꯥꯗꯕꯒꯤ ꯇꯧꯔꯤꯅꯦꯕ. ꯍꯣꯏꯅꯦ, ꯏꯆꯦ ꯍꯣꯏꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯃꯤꯕꯅꯤ. ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ. ꯑꯩꯈꯣꯏꯕꯨꯗꯤ ꯐꯩ. ꯑꯇꯣꯞꯄ ꯅꯪꯒꯤ ꯁꯦꯜ ꯂꯧꯈꯤꯕꯁꯤꯡꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ, ꯁꯦꯜꯗꯣ ꯄꯤꯔꯣꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯌꯥꯎꯔꯕꯅꯤꯀꯣ. ꯀꯌꯥꯗ ꯇꯧꯕ ꯉꯝꯕꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯇꯥꯍꯜꯂꯤꯁꯦ. ꯄꯤꯗ ꯂꯥꯛꯇ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯄꯤꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯅꯦ ꯑꯩꯗꯤ ꯊꯧꯗꯣꯏꯅꯤ. ꯏꯆꯦ, ꯃꯣꯏꯅ ꯈꯪꯕꯤꯗꯕꯒꯤ ꯋꯥꯅꯤ. ꯑꯩꯁꯨ ꯁꯦꯜꯁꯦ ꯃꯥꯡꯗꯅꯕ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯑꯩꯁꯨ ꯁꯦꯜꯁꯤꯡꯁꯦ ꯌꯥꯝ ꯋꯥꯅ ꯄꯥꯡꯒꯜꯅ ꯇꯥꯟꯖꯕꯅꯤ. ꯃꯌꯥꯝꯒꯤꯁꯨ ꯑꯋꯥꯕ. ꯑꯗꯨꯗꯨꯁꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤꯁꯨ ꯁꯦꯜ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯏꯆꯦ. ꯇꯧꯉꯝꯕꯤ ꯆꯤꯟꯒꯟꯕꯤ ꯇꯥꯔꯦ. ꯏꯅꯥꯎꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯑꯗꯨꯒꯤꯕꯨ ꯍꯥꯏꯅꯤꯡꯒꯩ ꯍꯥꯏꯖꯁꯅꯨ. ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧ. ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯪꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯍꯥꯏꯕ. ꯅꯊꯧꯅꯥ ꯂꯩ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ. ꯍꯣꯠꯅꯒꯗꯕꯅꯤ. ꯇꯟꯕ ꯌꯥꯗꯦꯀꯣ. ꯌꯥꯔꯤꯈꯩ ꯇꯥꯟꯁꯤꯜꯍꯧꯒꯗꯕꯅꯤ. ꯑꯗꯨꯅꯦ ꯈꯜꯂꯤꯁꯤꯁꯨ ꯏꯆꯦ. ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯆꯍꯤꯁꯨ ꯁꯨꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯌꯨꯝ ꯉꯟꯇꯥ ꯄꯥꯟꯁꯤꯜꯂꯤ. ꯋꯥꯈꯜꯁꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯁꯤꯡꯁꯤꯅ. ꯑꯗꯨꯗꯒꯤꯗꯤ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯏꯃꯨꯡꯗꯣ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯦ. ꯃꯌꯥꯝ ꯏꯃꯨꯡ ꯑꯌꯥꯝꯕ ꯊꯦꯡꯅꯔꯤꯕꯅꯤ ꯂꯥꯟꯁꯦ. ꯆꯥꯛꯈꯨꯝꯒꯤ ꯂꯥꯟ ꯉꯥꯛꯇꯅꯤ. ꯁꯤꯒꯨꯝꯕꯁꯤꯁꯨꯅꯦ ꯅꯅꯥꯎꯗꯤ ꯄꯥꯝꯖꯗꯦ ꯏꯆꯦ. ꯑꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯐꯖꯅ パꯏꯔꯒ ꯂꯩꯍꯧꯕꯁꯤꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦ. ꯃꯥꯅꯤ, ꯌꯥꯝ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ. ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤꯅꯅꯦ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯕ, ꯊꯕꯛ ꯁꯨꯅꯣꯝ ꯇꯧꯕ, ꯃꯁꯥꯗ ꯂꯨꯒꯅꯤ ꯅꯥꯟꯒꯅꯤ ꯈꯪꯗ꯭ꯔꯦ. ꯑꯗꯒꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯅꯔꯛꯇ꯭ꯔꯦ. ꯑꯗꯨꯅꯅꯦ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯧꯅꯔꯛꯑꯦ. ꯑꯗꯨꯒꯗꯤ ꯏꯃꯨꯡ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ? ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯔꯨꯔꯒꯅꯦ ꯌꯨꯝꯒ ꯄꯥꯟꯗꯧꯕ ꯇꯜꯂꯤ ꯏꯆꯦ ꯑꯩꯗꯤ. ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯂꯤꯁꯤꯜꯂꯛꯏ. ꯍꯥꯏ, ꯑꯗꯨꯁꯨ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ. ꯅꯤꯉꯣꯜꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯇꯧꯍꯩꯗꯦ. ꯑꯍꯜ ꯂꯃꯟꯅꯁꯨ ꯍꯥꯏꯅꯔꯤꯕꯗꯨꯅꯤ. ꯅꯆꯤꯟ ꯅꯅꯥꯎ ꯍꯥꯏꯔ ꯅꯪ ꯅꯊꯟꯇꯅꯤ. ꯅꯄꯥꯕꯨꯡꯗꯣ ꯂꯩꯔꯤꯉꯩꯗꯤ ꯐꯩ. ꯑꯍꯜ ꯑꯣꯏꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯀꯅꯤ. ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯅꯪꯅ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯈꯜꯂꯨꯅꯦ ꯅꯪꯕꯣ. ꯌꯥꯑꯣꯡ ꯏꯟꯕ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯁꯤꯜꯂꯣ. ꯃꯇꯝ ꯍꯦꯟꯈꯤꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ. ꯁꯦꯜ ꯉꯥꯛꯇꯒꯤ ꯈꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ. ꯊꯣꯛꯄ ꯃꯃꯥꯏꯅ ꯂꯥꯛꯆꯅꯤ. ꯑꯗꯨꯗ ꯏꯆꯦ, ꯑꯩꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯕꯁꯤꯗ ꯅꯨꯄꯥꯁꯦ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯛꯑꯦꯕ. ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯇꯤꯡ ꯂꯥꯎꯅ ꯈꯣꯏꯗꯥꯕ ꯑꯃꯠꯇ ꯌꯥꯎꯗꯕ. ꯁꯤꯗꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯜꯂꯤꯁꯦ. ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯗꯣ
Iche ama silake sum yengthok mawongdo pamdrade hekta tokthok inausidi ado midi yam phaba nupani iche silake ko sakang makhang na tho mono nga ha khali hoi iche mawong yengase ado ai chatlage ngasigidi hayeng amuk laagi aina haibado nang yadaba tawganu ko masidi mangau thikreda asumna numit aduma hauki sorok mayana i monogi yumsi mi atada kham leitana chane thongala duda ngarang lawrakhiba alu bora achauba adu yonanaba haiduna lona haidoklaga mono mana phamlaga koilaw lawri yumthangnabagi manaw nupa thokpa dombasu yawri iche oibu oidori batawri shiba mi su amta lakte mi ani da ngai lena khibadi nungsa khara kalibagini nungsa se yam saidana sina khara haidarakpada krik krik ni ina doise mina iche kainumda hangena hange haidasu hango adum yamna minawgi mawongdaga hairakanu ichebu karam kanda yum pandoinu kaigino adu hangide yam wali aidi chahide khoi magi lenga boira amani aduga amuksu yamna watkidoiba nate siramdai khwanga kolakanda pange hairaba he yam nganganu taningde ai yum panba pandaba na panadana dum leiro noi loina lekai sisuni aigi yum karam kanda pangadagi hangbadane khadang chokthaba mi yongnarabani la yam yawri mi noi sumbasidani aina ne yum sukpan phaloidoisi hainingadi hairodana mina haido ichegi khanbibaini yum panba matam henkrabani na hairi haraugi dilaite saubiga taw isis yam haireda angang se wangang bagadia nang somu yausilakan aibu yum sida leheningdabada leheningdabagi nati iche bema nupado yum sida leiba yaba oina thiu aduna tradi yaroi hoine chumine aina nupa oina pusilakadabani ko iche aikhoi imanaba gyan taba ama lei ado imungbudi khara lairari ado oina yengasu nangna haiba khudinga se loina indoine madi chathoko saida yam karimna brabu nang soiroi ko mache engondabu magi mamanaba koinowani sibu mina taraga aibu kainina khandoino kaishu gaide gaino nushinaraga wakhal tanaraga lori yare yum pandana chuk saraga dum leizarage ngahake matungda laikagi mi singsu nungdang wairam nungsa nem tharakpa matam aduda mahai mahai chenthoknarai monona tawramniba aduda laikai nupi miwa ngangnaba kanbi mauna ha kharadi miwa ngangnaduna lai aduga laptakna yengune masigi mono haibi laisabi aribi asina tawrise alu mu yola mali haima jat jat ki karbar ni mi tawrise masigi aribi sina sanadi okak sajilamani bo taliba sel mayam sinadi sadadi kaino hayengwai mayum paladi sana awon pot mayam ama puraktradi ne minasu ngangna doini aduna tansilini choptanaba natene masinu pisibu mayum ga pan kidro aidi kaya thajadeda nupana ha ma khangnadana unaba khotpasu nongmata ude magibu se kaithelda khaw ma pairaga che machet amaga kaithelda sendoi khomba chatpa adutani uriba leiramoi nupanaga koiki gaina hairakpa matam hele aikoinabu naha mandro ada tai ado magi alusi masaphaba mali khara leirusi lao asumna hainaraga monona yoliba alusing adu khara leige haina changlai mono nangbu alu mugyon ba haurabo nangna lalondaba posi leisilaktre ko yai honagadabani inama hoi yoningdanaga yonba nateda tangai phadabagi yolibani se khara khara laukro yomagi hoi yomo ado nangbu yum kai panbagi wagadi tawdrabo sumai sum leiragi khalaba nangbu haure emo ama ngangnaba loikibada ngairi ama mu haure nate aise hek ubaga yum panbagi wasa natradi amta leitabraba ainadi somda nupa leitrisidhi moinadi khangdriba hima kaidawrage mono murum sonduna leiribadi lanadi khanganuko inama hoina haise nangi phananabani aikoina harise nangbu nuksibagini ne hoinama lanaga khandeda ai uba mi khuding adum hekta haidana leirabani kaisubu khanjilaktreda se alu se yomabani chahido khara ne leiringai duda ko pananaba ta ho nang chitha honi ko as nuksi dabna nari inama hoi leiba loirabani na chatpiro se thengani
Imungi thabak loisinaba tawruro. Haima, mata amanini he. Lao lao chalasi lao. Laisabini gaina. Magi phananaba haibiraga. Asi hairamnaga fet haidoktuna nupisingdo chatki. Mono ngangduna leihawi. Khangaba ngaktani. Leikaigi mausingse yamna nungsiroidawri. Nganta na mayum panaraklaga hojikta ahalga sagalaga aingodagi yamna hanbaga saradan. Chahidi longa boirangani. Mathau leitingai khat launa mayum pale. Aduga hojikna nupana pusilakpa ngairaga lei. Manem mamautina yada bisingsidi. Dombana. O saururanu. Mina haidu chumdro. Yum palo dani. Ichegi sakto hek ubaga mi khudingi wakhalda laktoisi. Nangsu yam haunu ko. Asamna namit adumadi haukre mathangi namini. Ngarang mana alu yon kiba adu loini hek sitkre sel aremba khara du puduna Sabitri gi manakta mono laklami. Ine Sabitri, se. Ngarangi alu yon bugi sel duni. Satlauna sitkre aina yon bada. Is haima. Nong made hek loini yon thokpa natine. Nangbu hongna loina yon thokrabo haiba. Mangam mani sendonga loina. Ho pakhat kanu. Kemta mangdi. Hena tongna dum yola ibani. Se. Aigi sel dola hore. Kare lemba se. Nangi pigina laini. Sabitri ikairap tawi aduga mabukningda mono bu thagatningba phaurai. Mono, inese, nangi mangda ikaini. Inese hanu thangda jinse yamna thikri. Ado nang saugunu ko, sidagidi ine matam jana piraknaba honaragi. Ine, aidi hingmina se haibani. Angamba mateng pangna se. Ai khaktangi khalaga thabak tawbase aidi pamdi. Mayamgi phananaba tawbasina hena pami. Hoini. Ine su khangi. Ngahak sauningbagi pangangda ngangbani ko. Ado ine wafam amata haudokningba. Aduda magiro ine. Magi oiredi tamuranuda. Ine ai taba pamdri. Maduna hena aingonda sauningba phaurakpasu ye. Ine ai chalukhige. Asi hairamlaga mono khajik nungaitana lambida sum laklami. Wakhal amada mangduna lakpana mangda kari leiri kana chatli. Kanana tunghanna yengba nate mono. Thela induna soroki. Sembagi leibak honjinduna leiramba nupa amada changsinduna waishilu punna hekta tumine leibak singa dusu loine hek haidoi piru pirang khomi mamai mamit ado monona kainune nangbo ngawbra aingonda thengjila iduba chumne inba haidro haidadi kai gi thabak surino as ayo loina hubali ni doishi khutkasi nupa duna yamna ingna tapna khumtore uhaudre warobi bayade ko Asitamang hairamlaga magi tawpam thokpa thabak tawduna laiki. Mono makut masaga tawduna nupa aduda puge haina taw. Nupa aduna laithorakpada hek chanarure. Uful daibada. Adudo kanthoke tawba. Yarani da sigidi somna chakadabada adum chatpiro. Yam lembaga sai. Aigi machingdo hauradi nang lambine kitang tapna ngangbiyo. Mina uraga phajade. Yamne ikaiba khangbai wani ne ha adugi ne teda lengbiro mono sauna chatki aduga nupa adugi ge masak tu khanglaktre phina khumjin banina masak su khangaktre ni masak se khanga amadi matom ta thengna bada puna na ba asumna hauki singajin mahak so mayumda halaklami aduga ngasai gi thodok adu ningsinglaga matom ta soli ngasai nupi dubu makok ta chakwa mani Mana thengai thengjilaga aingodaga oina onsindana ngangami makokta thina chakwa nupi obazan jat ki mini ko leise tanja aduda mama ibe chana hairei hai nupa macha nangdi thaba halaga murum solaga mangonduda nakhong yanthaduna phamaga leirabra hale ega khanghaudri ni madia isabu yang warabrane ima ngaha khomambani wadida kaigi wadoini Hakchang sajilbomani humangse aikoina chariba chinjaga siga chanana lawthokadabani humang tungsinduna thamba sina yamna phatrisi humang hali haiduna humang hairibani haiduna imana tattana haibadu nacha kausadi ima chumi humang sidine isada leiba hu olaba phatraba kaya thokhanbagi lambi aduna ne humang hali haiduna humang haina kauribani adubu ichagi maithongda tariba ningamdabagi mamido Imana uba phangine imagi bungo Ima kaino imana ngangi dubo to ose adugi babu Parikhadi chamarak thaba yai
ꯑꯇꯩ ꯂꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ ꯏꯆꯥ ꯍꯜꯂꯛꯑꯒ ꯆꯥꯕ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯔꯤ ꯑꯍꯥꯎꯕ ꯊꯣꯡꯒꯦ? ꯂꯐꯨ ꯊꯔꯣ ꯑꯃ ꯏꯔꯣꯟꯖꯜꯂꯤ ꯄꯥꯛꯅꯝ ꯑꯃꯒ꯫ ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯤꯟꯕꯨ ꯌꯣꯠꯂꯦꯗ꯫ ꯅꯁꯥ ꯅꯎ ꯁꯦꯡꯗꯣꯛꯑꯔꯣ, ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯪ ꯇꯔꯛ ꯂꯩꯖꯕ ꯁꯤꯡꯍꯖꯤꯠꯀꯤ ꯏꯃꯨꯡꯅꯤ꯫ ꯃꯄꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯅ ꯁꯤꯡꯍꯖꯤꯠ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯤꯡꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥ ꯏꯕꯦꯆꯥ ꯃꯁꯥ ꯐꯠꯇꯦ꯫ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯐꯦꯠ ꯅꯥꯒꯟꯕ ꯑꯣꯏꯔꯛꯈꯤ꯫ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯖꯗꯨꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯁꯨ ꯇꯣꯏꯅ ꯀꯥꯕ ꯉꯝꯗꯦ꯫ ꯁꯤꯡꯍꯖꯤꯠꯀꯤ ꯃꯆꯦ ꯖꯃꯨꯅꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯣꯅꯣ ꯀꯩꯊꯦꯜꯗ ꯂꯩꯀꯥꯏꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯗꯒꯤ ꯐꯤ ꯃꯌꯥꯝ ꯈꯣꯝꯀꯠꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯜꯂꯛꯄꯗꯅ ꯑꯂꯨ, ꯍꯩ ꯔꯥ ꯈꯔ, ꯇꯤꯜꯍꯧ ꯕꯣꯔꯥ 2ꯒ ꯂꯧꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯚꯔꯥꯒꯤ ꯀꯟꯅ ꯉꯥꯡꯅꯔꯤ꯫ ꯃꯣꯅꯣꯅ "ꯀꯩꯁꯨ ꯂꯥꯞꯄꯁꯨ ꯅꯠꯇꯦ, ꯚꯔꯥꯗꯣ 10ꯗꯪ ꯑꯣꯏꯔꯣ, ꯌꯥꯔꯦ ꯆꯠꯂꯁꯦ"꯫ ꯀꯩꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯁꯣꯝ ꯇꯣꯡꯕꯩ ꯚꯔꯥꯇꯪ ꯂꯧꯔꯗꯤ ꯍꯥꯞꯄꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯒꯤꯗꯤ ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯗꯤ ꯆꯠꯄ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯌꯥꯗꯦꯅꯦ ꯃꯁꯤꯗꯤ꯫ ꯑꯗꯣ ꯀꯌꯥ ꯍꯥꯞꯄꯣ ꯍꯥꯏꯅꯣꯕ? ꯍꯥꯞꯄꯒꯦꯁꯦ꯫ ꯄꯨꯟꯅ 50ꯇꯪ ꯄꯤꯕꯤꯔꯣ꯫ ꯏꯁꯤꯁ, ꯀꯔꯤ? 50 ꯌꯥꯝꯃꯜꯂꯤꯍꯦ ꯑꯗꯨꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯤꯡꯍꯖꯤꯠ ꯊꯕꯛ ꯁꯨꯗꯨꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯃꯣ, ꯌꯨꯝ ꯄꯥꯟꯕ ꯍꯩꯒꯗꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯂꯤꯛꯅꯕꯅꯤ"꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯤꯔꯅꯤ ꯁꯤꯡꯍ? ꯃꯣꯅꯣ ꯇꯥꯈ꯭ꯔꯕ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯃꯤꯠꯆꯥꯟꯅꯩ꯫ ꯈꯔꯁꯨ ꯏꯀꯥꯏꯔꯞ ꯇꯧꯖꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅꯒ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ "ꯑꯗꯣ ꯐꯔꯦꯁꯦ, 40ꯗꯨꯗ ꯌꯥꯅꯔꯁꯤ"꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯣꯅꯣ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ꯫ "ꯏꯕꯨꯡ, ꯉꯁꯥꯏ ꯅꯨꯄꯥꯗꯨꯕꯨ ꯏꯕꯨꯡꯉꯣ ꯁꯤꯡꯍꯖꯤꯠꯂ? ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯌꯥꯝꯅ ꯍꯩꯈ꯭ꯔꯕ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯨꯡꯁꯦ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯄꯨꯍꯧꯔꯦꯗꯅ꯫ ꯃꯃꯥꯗꯨꯁꯨ ꯃꯁꯥ ꯐꯠꯇꯦ, ꯆꯤꯐꯦꯠ ꯅꯥꯕꯅꯤ꯫ ꯃꯆꯦꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟꯒ ꯌꯥꯝꯅ ꯇꯥꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯑꯩꯅ ꯁꯤꯜꯂꯒ ꯊꯕꯛꯇꯣ ꯌꯥꯎꯍꯜꯂꯤꯕꯅꯤ꯫ ꯄꯥꯝꯃꯨꯏꯅꯦ ꯃꯣꯏꯒꯨꯝꯕꯁꯦ, ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯕ ꯀꯌꯥꯅ꯫ ꯏꯃꯨꯡꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯥꯡꯕꯁꯦ ꯑꯩꯈꯣꯏꯅꯅꯦ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ"꯫ "ꯅꯤꯁꯥꯒꯗꯤ ꯆꯥꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯅꯤꯁꯥ ꯌꯥꯝ ꯆꯥꯅꯩꯌꯦ"꯫ ꯀꯗꯥꯏꯗꯩ ꯅꯤꯁꯥꯒ ꯆꯥꯖꯕ ꯑꯉꯥꯡ ꯅꯠꯇꯦꯀꯣ꯫ ꯂꯩꯀꯥꯏꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯈꯨꯠ ꯊꯦꯛꯄꯗ ꯃꯀꯣꯛꯇꯅꯤꯅꯦ ꯃꯥꯅ ꯂꯩꯔꯤꯁꯦ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯏ꯫ ꯃꯣꯏꯒꯨꯝꯕ ꯅꯨꯄꯥꯁꯤꯗꯤ ꯃꯇꯝꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯗꯣꯏꯅꯤ꯫ ꯀꯣꯛ ꯁꯨꯛꯁꯥ ꯁꯥꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯅ ꯇꯥꯅꯕ ꯍꯥꯏꯔ ꯂꯣꯏꯅ ꯌꯥꯅꯤ꯫ ꯃꯣꯏꯒꯤꯕꯨ ꯈꯤꯇꯪ ꯋꯥꯕ ꯁꯤ ꯈꯛꯇꯅꯤ꯫ ꯃꯁꯥꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ, ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯩ ꯆꯥꯅꯤꯗ꯫ ꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗꯅꯦ, ꯁꯤꯗ ꯈꯥꯝꯕꯤꯔꯝꯃꯣ ꯏꯕꯨꯡ"꯫ ꯑꯁꯨꯝꯅ ꯃꯣꯅꯣ ꯃꯌꯨꯝ ꯌꯧꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯝꯗꯅꯤ꯫ ꯁꯦꯜ ꯍꯤꯡꯁꯥ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯅꯣꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯡꯍꯖꯤꯠꯀꯤ ꯋꯥꯈꯜ ꯐꯠ ꯂꯥꯛꯏ꯫ ꯀꯩꯅꯣ ꯑꯩꯅ ꯉꯁꯥꯏ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯒ ꯐꯠ ꯈꯟꯖꯜꯂꯛꯏꯁꯤꯅ? ꯑꯁ, ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯑꯩꯅ ꯈꯜꯂꯦꯕ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯑꯩꯅ ꯍꯦꯛ ꯎꯕꯗ ꯀꯩꯅꯣꯝꯃ ꯐꯥꯎꯈꯤꯅ꯫ ꯃꯁꯛꯁꯨ ꯈꯪꯗꯦ, ꯃꯃꯥꯏꯗꯣ ꯑꯗꯨꯝ ꯈꯨꯝꯖꯤꯜꯂꯒ ꯂꯩ, ꯃꯃꯤꯠꯇꯅꯤ ꯐꯥꯠꯂꯤꯕꯗꯨꯁꯨ꯫ ꯁꯑꯣꯡ ꯁꯕꯥꯟꯒꯗꯤ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯂꯦꯡꯒ ꯐꯜꯂꯗꯅ, ꯋꯥꯡꯒ ꯆꯥꯎꯔꯗꯅ꯫ ꯌꯥꯏꯅꯦ ꯑꯗꯣ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯁꯤꯅ? ꯃꯤ ꯑꯉꯥꯡ ꯑꯣꯏꯔꯝꯅꯤꯗ, ꯑꯩꯒ ꯆꯥꯟꯅꯔꯣꯏ꯫ ꯂꯣꯟꯅ ꯇꯥꯔꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯦꯁꯣꯅ ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯛꯏ꯫ "ꯑꯣ, ꯌꯥꯏꯌꯦ, ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯒ꯭ꯌꯥꯟꯕꯨ ꯇꯥꯔꯗꯤ ꯌꯥꯏ꯫ ꯆꯍꯤ 1-2 ꯍꯟꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯅꯣꯅꯦ? ꯏꯄꯥꯗꯤ ꯌꯥꯏ꯫ ꯏꯆꯥꯅ ꯌꯨꯝꯕꯨ ꯄꯥꯜꯂꯅꯤ ꯍꯥꯏꯔꯗꯤ ꯌꯥꯏꯌꯦ"꯫ "ꯍꯣꯏꯃ, ꯄꯥꯕꯨꯡ, ꯀꯗꯣꯝꯗꯩꯅꯣ? ꯈꯪꯉꯤꯅꯦ ꯑꯁ"꯫ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯔꯝꯗ ꯃꯣꯛꯄ ꯁꯨꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯏꯄꯥꯗꯤ꯫ ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? "ꯄꯥꯕꯨꯡ, ꯚꯥꯞ ꯑꯝꯇ ꯐꯔꯛꯈꯤꯅꯨꯀꯣ꯫ ꯀꯅꯥꯅꯣ ꯀꯩꯅꯣ ꯑꯝꯇ ꯈꯪꯗꯦ, ꯃꯁꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯀꯣ꯫ ꯃꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄ ꯃꯤꯅꯦꯃꯦ"꯫ "ꯑꯝꯇ ꯈꯪꯗꯦꯕ"? "ꯃꯃꯤꯡꯕꯨꯗꯤ ꯁꯤꯡꯍꯖꯤꯠ ꯀꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯍꯥꯏꯐꯦꯠ"꯫ "ꯀꯩ ꯌꯨꯝꯅꯣ? ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ ꯄꯥꯕꯨꯡ"꯫
ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯞꯊꯅ ꯍꯪꯉꯤꯗꯨꯕꯨ ꯀꯥꯟꯅꯗꯕꯗ ꯑꯍꯜꯅ ꯏꯔꯥꯡ ꯐꯔꯅꯨ ꯇꯨꯝꯃꯨꯔꯆꯣ ꯍꯥꯏ ꯑꯗꯨ ꯐꯖꯅ ꯍꯪꯗꯣꯛꯀꯗꯕꯅꯤꯅꯦꯍꯦ ꯐꯥꯔꯁꯨ ꯍꯦꯛꯇ ꯐꯥꯁꯤ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯃꯥꯏꯕꯤ ꯑꯍꯩꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯅꯨꯄꯥ ꯐꯥꯕ ꯀꯥꯏꯅ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤꯅꯦ ꯁꯦꯟꯗꯣꯏꯗꯣ ꯑꯝꯇ ꯄꯥꯈꯤꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯊꯔꯣ ꯃꯣꯅꯣꯒ ꯊꯦꯡꯅꯔꯝꯃꯤ ꯊꯔꯣꯅ ꯏꯇꯥ ꯃꯣꯅꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯍꯩꯃꯥ ꯏꯇꯥ ꯅꯪ ꯌꯨꯝꯗ ꯂꯥꯛꯏꯔꯣ ꯑꯁ ꯅꯪꯗꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯅꯦ ꯅꯪꯒꯤ ꯑꯉꯥꯡ ꯂꯨꯁꯤꯅ ꯃꯁꯛꯀꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅꯦ ꯆꯩꯔꯥꯎꯕꯒꯤꯁꯤꯗ ꯄꯣꯠꯆꯩ ꯊꯤꯟꯕ ꯂꯥꯛꯑꯝꯕꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤ ꯏꯕꯦꯝꯃ ꯑꯗꯨꯝ ꯇꯧꯔꯤ ꯈꯔ ꯍꯩꯅꯖꯕꯅꯤꯅ ꯑꯗꯣ ꯅꯪ ꯆꯍꯤ ꯃꯇꯥꯡꯗꯣ ꯌꯨꯝ ꯄꯥꯟꯕꯒ ꯍꯦꯟꯈꯤꯕ ꯇꯥꯔꯦ ꯅꯪ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣ ꯏꯇꯥ ꯏꯇꯥ ꯑꯩꯁꯨ ꯅꯨꯄꯤꯅꯦ ꯅꯨꯄꯤꯅ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯎꯔꯒ ꯑꯩꯁꯨꯅꯦ ꯐꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯇꯥ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯤꯁꯦ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯅꯪ ꯈꯛꯇꯅꯤ ꯈꯪꯕ ꯏꯃꯥ ꯃꯥꯁꯨ ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯅꯪꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯇꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯅꯕ ꯑꯩꯅ ꯊꯕꯛꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯇꯧꯔꯤꯕꯅꯤ ꯃꯤꯅ ꯍꯥꯏꯅꯅꯤꯡꯕ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯔꯁꯨ ꯈꯔꯇ ꯈꯔꯁꯨ ꯎꯁꯤꯟꯅꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯎꯈꯤꯕ ꯃꯥꯒꯤ ꯇꯨꯒꯠꯆꯔꯕ ꯃꯁꯛ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯎꯔꯤ ꯅꯍꯥꯟ ꯏꯅꯦ ꯁꯥꯕꯤꯇ꯭ꯔꯤꯅ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯔꯛꯈꯤ ꯑꯩꯅ ꯋꯥꯗꯣ ꯇꯥꯕꯤꯗꯕꯤꯗ ꯂꯥꯛꯑꯦ ꯇꯥꯔꯨꯔꯒ ꯀꯩꯗꯧꯔꯨꯅꯤ ꯈꯨꯗꯤꯡꯃꯛ ꯍꯧꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯌꯥꯗꯦ ꯃꯥꯅ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯝꯂꯕꯅꯤꯅ ꯑꯩꯅ ꯃꯥꯕꯨ ꯋꯥꯔꯧꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯋꯥꯔꯧꯕꯅ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ ꯃꯥꯅꯤ ꯑꯗꯨꯕꯨ ꯏꯇꯥ ꯅꯪ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯃꯤꯔꯥꯏꯔꯨꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯇꯧꯕ ꯈꯔ ꯉꯝꯕꯤ ꯑꯣꯏꯕꯖꯥꯠꯅꯤ ꯀꯣꯟꯅ ꯃꯤꯅ ꯍꯥꯏꯅꯔꯛꯂꯒ ꯈꯪꯕꯅꯤ ꯑꯩꯁꯨ ꯇꯥ ꯊꯥꯅꯤꯜꯁꯨ ꯈꯔꯗꯤ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯤ ꯈꯣꯡꯊꯥꯡꯗꯣ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯝꯕꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯈ꯭ꯔꯕꯅꯤ ꯅꯪꯒꯤꯁꯨ ꯑꯃ ꯁꯦꯝꯕ ꯍꯧꯔꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯅꯤꯡꯁꯤꯡꯕꯒ ꯁꯪꯗꯦꯗ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯑꯩ ꯎꯕ ꯃꯤ ꯈꯨꯗꯤꯡꯅꯅꯦ ꯑꯩꯕꯨ ꯌꯨꯝ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯗꯣꯏꯅꯣ ꯁꯤꯒꯤ ꯋꯥꯍꯪꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯍꯪꯗ꯭ꯔꯕꯅꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯉꯥꯛꯇꯅꯤ ꯑꯩꯁꯨꯅꯦ ꯄꯥꯜꯂꯔꯣꯏꯅ ꯑꯗꯨꯝ ꯈꯨꯝꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯝꯇ ꯈꯪꯅꯕ ꯊꯝꯗ꯭ꯔꯕꯣ ꯍꯧꯖꯤꯛꯁꯤꯕꯣ ꯊꯔꯣꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯂꯛꯄꯁꯤꯗ ꯁꯤꯡꯑꯖꯤꯠ ꯑꯗꯨ ꯃꯁꯛꯁꯨ ꯐꯖꯅ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯅꯣ ꯈꯪꯖꯗꯦ ꯃꯣꯅꯣ ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨ ꯂꯩꯒꯨꯝ ꯂꯥꯛꯀꯨꯝꯅꯤꯗ ꯑꯗꯣ ꯃꯁꯛꯀꯥꯗꯤ ꯐꯖꯅ ꯈꯪꯅꯕ ꯅꯠꯇꯦ ꯐꯖꯅ ꯃꯃꯥꯏꯗꯣ ꯎꯗ꯭ꯔꯤ ꯊꯦꯡꯅꯕꯕꯨꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯑꯗꯨꯗꯤ ꯀꯩ ꯋꯥꯅꯤꯒꯦ ꯃꯁꯛꯇꯤ ꯎꯗ꯭ꯔꯤ ꯊꯦꯡꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯈꯪꯅꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯟꯖꯔꯕ ꯅꯨꯄꯥꯗꯨꯕꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯥꯁꯦ ꯍꯦꯛ ꯈꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯅꯣꯡꯃ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯈꯪꯅꯈꯤꯕꯅꯤ ꯏꯇꯥ ꯄꯪꯒꯅꯨ ꯍꯟꯗꯛꯀꯤꯁꯦ ꯁꯣꯏꯍꯜꯂꯅꯨ ꯍꯥꯏꯕ ꯀꯌా ꯑꯃ ꯆꯪꯉꯛꯏ ꯅꯪꯅ ꯑꯝꯇ ꯌꯥꯗꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯀꯌꯥ ꯅꯪꯅ ꯑꯃꯠꯇ ꯌꯥꯈꯤꯗꯕ ꯑꯩ ꯐꯥꯎꯕ ꯌꯨꯝ ꯄꯥꯜꯂꯤ ꯏꯆꯥ ꯐꯥꯎꯕ ꯆꯥꯎꯔꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯍꯟꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯃꯣꯅꯣ ꯃꯥꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯕꯨꯡ ꯀꯦꯁꯣꯅ ꯃꯥꯡꯒꯣꯜꯗ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯍꯔꯥꯎ ꯂꯩꯔꯝꯂꯦꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯉꯥꯎ ꯊꯤꯕꯤ ꯅꯆꯥꯁꯦ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯤ ꯈꯪꯍꯜꯂꯦꯗ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯪꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯌꯦꯡꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯀꯣꯛꯇ ꯀꯖꯦꯡ ꯂꯩ ꯍꯥꯞꯂꯒ ꯁꯨꯃꯥꯡꯁꯤꯗ ꯂꯨꯍꯣꯡꯕꯗꯣ ꯑꯩꯅ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯅꯗꯤ
ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯣꯅꯣ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯖꯔꯤ ꯃꯄꯥꯒꯤ ꯉꯁꯤꯒꯤ ꯃꯊꯧ ꯑꯁꯤ ꯅꯣꯡꯃꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯤꯇꯝ ꯑꯗꯨꯗ ꯋꯥꯀꯠꯆꯔꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ꯫ ꯃꯣꯅꯣ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯊꯣꯛꯆꯔꯕꯁꯨ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯊꯥꯅꯤꯜꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯃꯥꯅ ꯈꯪꯂꯛꯄꯗ ꯃꯍꯥꯛ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈꯤ꯫ ꯆꯍꯤ 3 ꯅꯨꯡꯁꯤꯅꯔꯛꯈꯤ ꯊꯥꯅꯤꯜꯒ ꯃꯣꯅꯣꯒ꯫ ꯃꯣꯅꯣꯗꯒꯤ ꯁꯦꯜ ꯀꯌꯥꯁꯨ ꯂꯧꯊꯣꯛꯄꯤꯈꯤ ꯊꯥꯅꯤꯜꯅ, ꯑꯗꯨꯕꯨ ꯃꯣꯅꯣ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯃꯥꯅ ꯃꯤꯅꯝꯂꯝꯕꯒꯤꯗꯃꯛꯇ ꯃꯣꯅꯣꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤꯕꯅꯤ꯫ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯕꯗ ꯃꯣꯅꯣꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯍꯣ ꯄꯥꯕꯨꯡ, ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯋꯥꯏꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ?" "ꯍꯥꯏ, ꯀꯔꯤꯅꯣꯅꯦ, ꯇꯟꯖꯥ ꯆꯥꯗꯕꯤ ꯑꯣꯏꯅ ꯇꯧꯔꯗ ꯉꯥꯏꯍꯥꯛꯇ ꯄꯦꯟꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯁꯤꯗ?" ꯁꯤꯟꯊꯔꯝꯕ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯈꯤ ꯀꯦꯁꯣ꯫ "ꯍꯣ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯗꯣ ꯑꯩꯗꯤ ꯈꯪꯖꯔꯦ꯫ ꯑꯗꯨꯅ ꯑꯩ ꯅꯌꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯕ ꯆꯠꯂꯨꯗꯣꯏꯅꯦ ꯍꯧꯖꯤꯛ." "ꯁꯣꯏꯗ꯭ꯔꯦꯀꯣ, ꯅꯨꯡꯇꯤꯒꯤꯗꯤ ꯆꯠꯂꯦ, ꯌꯦꯜꯇꯪꯅꯤ ꯅꯪꯅ ꯄꯨꯔꯒ ꯂꯥꯛꯄ꯫ ꯏꯌꯥꯗꯣ ꯅꯣꯡꯃꯇꯁꯨ ꯄꯨꯔꯛ, ꯍꯔꯥꯎꯒꯦꯕ ꯊꯃꯣꯏꯁꯦ꯫ ꯑꯊꯨꯕꯗ ꯏꯌꯥ ꯄꯥꯝꯃꯤꯀꯣ ꯑꯩ." "ꯀꯩꯒꯤꯅꯣꯕ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯁꯦ? ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯕ ꯑꯩꯁꯦ?" "ꯑꯣ ꯆꯠꯄꯤꯈ꯭ꯔꯣ, ꯂꯩꯍꯟꯅꯤꯡꯗꯦ꯫ ꯏꯇꯣꯝꯇꯅꯦ ꯋꯥꯏ ꯁꯪꯅ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯔꯒꯦ." "ꯇꯧꯅꯨꯗ ꯑꯍꯜ, ꯅꯪ ꯍꯥꯏꯅꯨꯗ꯫ ꯑꯩꯅ ꯊꯣꯛ ꯂꯥꯎꯅ ꯉꯁꯤ ꯆꯦꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪ ꯀꯞꯆꯅꯤ꯫ ꯏꯆꯥꯗꯣ ꯍꯜꯂꯛꯇ꯭ꯔꯦꯅ ꯀꯞꯆꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ, ꯑꯝꯇ ꯀꯞꯍꯟꯕꯤꯌꯨ ꯁꯤꯅꯤ꯫ ꯌꯦꯡꯎꯅꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯆꯥ ꯑꯩꯒꯁꯦ ꯑꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ ꯃꯥꯜꯂꯦ." ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯣꯅꯣ ꯆꯠꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯋꯤ ꯀꯦꯁꯣ꯫ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯗꯅꯤ? ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯆꯥꯕꯨ ꯀꯔꯤꯒꯤꯗꯤ ꯂꯩꯍꯟꯅꯤꯡꯂꯣꯏ? ꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ, ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯋꯥꯖꯔꯤꯕꯅꯤ ꯃꯆꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯂꯩꯍꯧꯔꯒꯗꯤ ꯍꯥꯏꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯖꯍꯧꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤ, ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯂꯦꯞꯇꯦ꯫ ꯀꯩꯊꯦꯜꯒꯤ ꯐꯤꯌꯣꯟꯕꯤꯁꯤꯡꯗ ꯐꯤ ꯈꯔꯁꯨ ꯌꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕꯁꯤꯡꯗꯒꯤ ꯁꯦꯟꯗꯣꯏꯁꯨ ꯈꯣꯝꯂꯛꯏ꯫ ꯊꯣꯔꯛꯄꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯈꯤ꯫ ꯁꯤꯡꯍꯖꯤꯠ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯅ ꯍꯥꯟꯅꯒꯨꯝꯅ ꯀꯩꯊꯦꯜ ꯅꯨꯄꯤꯁꯤꯡꯒꯤ ꯄꯣꯠ ꯆꯩ ꯊꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯣꯅꯣꯅ ꯍꯥꯏꯔꯛꯏ, "ꯑꯝꯇ ꯉꯥꯏꯈꯣ." ꯁꯤꯡꯍꯖꯤꯠꯅ ꯃꯣꯅꯣꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯗ ꯆꯠꯈꯤ꯫ ꯄꯣꯠꯅꯒ ꯂꯨꯝꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯂꯦꯞꯄꯝꯗꯕꯤꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯅꯨꯄꯥꯗꯨ ꯊꯣꯔꯛꯄ ꯉꯥꯏ, ꯅꯨꯄꯥ ꯃꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯔꯒ ꯃꯣꯅꯣꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣ ꯍꯥꯏꯁꯦ ꯇꯥꯕꯤꯗꯕꯤꯒ ꯆꯠꯂꯤꯅꯦ꯫ ꯅꯥ ꯈꯔ ꯇꯥꯊꯤꯕ꯭ꯔꯣ?" "ꯑꯩꯕꯨꯔꯣ? ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯌꯥꯝꯅ ꯂꯦꯝꯕꯒ ꯁꯥꯔꯗꯅ." "ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕ." "ꯍꯪꯕꯤꯌꯨ ꯌꯥꯅꯤ." "ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ, ꯀꯩ ꯊꯕꯛꯀꯗꯤ ꯁꯨꯕꯤꯒꯦ?" "ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯅꯨꯄꯥ ꯌꯥꯎꯗꯕ, ꯄꯥꯕꯨꯡꯒ ꯑꯩꯒꯇꯪ ꯂꯩꯕ꯫ ꯑꯗꯨꯗ ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤ나 ꯑꯀꯟꯕ ꯊꯥꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ. ꯎ ꯋꯥ ꯈꯔ, ꯂꯝ ꯇꯨ ꯈꯔ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯒꯗꯕ ꯈꯔ ꯂꯩꯕ, ꯑꯗꯨꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯒꯦꯔꯥꯅ ꯍꯥꯏꯒꯦ ꯇꯧꯕ." "ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯅꯤ, ꯌꯨꯝꯒꯤꯗꯤ ꯁꯨꯕ ꯆꯠꯆꯗꯦ." "ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ, ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ." "ꯌꯥꯔꯒꯗꯤ ꯑꯩꯒꯤꯁꯦ ꯌꯥꯕꯤꯔꯣ." "ꯈꯨꯠꯁꯨꯃꯟꯗꯣ ꯍꯦꯟꯒꯠꯆꯔꯒꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯂꯒ ꯁꯨꯗꯣꯛꯎꯔꯁꯦ." "ꯑꯩꯕꯨ..." ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯣꯅꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯍꯖꯤꯠꯅ ꯌꯥꯔꯝꯃꯤ꯫ ꯃꯣꯅꯣꯅ ꯁꯤꯜꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤꯗ ꯈꯪꯍꯧꯔꯒꯦ ꯁꯤꯅꯤ꯫ ꯂꯥꯛꯃꯤꯟꯅꯔꯕꯗ ꯌꯨꯝ ꯌꯧꯔꯦ, ꯃꯣꯅꯣ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯀꯦꯁꯣ ꯃꯨꯟꯅꯒ ꯌꯦꯡꯂꯒ ꯂꯩ ꯑꯗꯣ ꯃꯉꯛ ꯊꯥꯡꯒꯠꯇꯅ ꯃꯣꯅꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯉꯛꯏ꯫ "ꯌꯥꯅꯤ ꯆꯪꯉꯣ, ꯀꯩꯝ ꯀꯣꯏꯔꯨꯅꯨ, ꯑꯩꯈꯣꯏ ꯌꯨꯝꯅꯤ." "ꯕꯦꯃꯥ, ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥ? ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯗꯅ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯊꯜꯂꯤꯅꯦꯍꯦ." "ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨꯅꯤ." ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯆꯪꯈꯤ ꯃꯣꯅꯣ ꯏꯃꯨꯡꯗ, ꯑꯗꯨꯒ ꯀꯦꯁꯣꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯅꯨꯄꯥ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯤꯡꯍꯖꯤꯠꯀ ꯀꯦꯁꯣꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ "ꯇꯨ, ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯟꯗꯣꯛꯑꯒ
ꯅꯥꯀꯜ ꯑꯃꯗ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯗꯣꯏꯅꯤ꯫ ꯑꯩ ꯆꯥꯅꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯖꯔꯨꯈꯤꯒꯦ꯫ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯅꯤꯗ, ꯇꯧꯕꯤꯔꯨꯔꯅꯨ꯫ ꯍꯥꯏ, ꯆꯥꯒꯗꯕꯅꯤ ꯀꯩꯅꯣ, ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ꯫ ꯆꯣ ꯕꯦꯝꯃ, ꯆꯥꯕ ꯌꯥꯅꯅꯕ ꯈꯔ ꯁꯤꯟ ꯂꯥꯡꯉꯨꯔꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯀꯦꯁꯣ ꯋꯥꯈꯜꯗꯤ ꯈꯜꯂꯤ ꯃꯌꯥ ꯑꯣꯏꯗꯣꯏꯅꯤꯁꯨ ꯍꯥꯏ, ꯑꯗꯨꯒ ꯊꯕꯛ ꯁꯨꯍꯟꯕ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯗ ꯇꯞꯅ ꯍꯪꯂꯒꯦ ꯈꯜꯂꯤ꯫ ꯀꯦꯁꯣꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯤꯡꯍꯖꯤꯠ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯖꯗ꯭ꯔꯦ꯫ ꯃꯥꯗꯤ ꯊꯕꯛ ꯁꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯨꯝꯅ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯒ ꯀꯦꯁꯣꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯖꯔꯤ ꯀꯦꯁꯣꯅ꯫ ꯏꯕꯨꯡꯉꯣ, ꯅꯪꯅꯅꯦ ꯏꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯔꯝꯕꯁꯤꯃꯗꯤ ꯏꯄꯥꯅ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤꯁꯤ꯫ ꯌꯥꯏꯀꯣ? ꯌꯥꯏ ꯏꯕꯣ, ꯅꯪ ꯅꯨꯄꯥ ꯊꯣꯛꯏ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯊꯕꯛꯇꯣ ꯍꯧꯅꯅꯕ ꯇꯧ꯫ ꯊꯕꯛꯀ ꯂꯥꯏꯔꯤꯁꯦ ꯌꯥꯅꯤ, ꯋꯥꯔꯤꯅ ꯃꯔꯨꯅꯤ꯫ ꯊꯕꯛꯇꯨꯗꯤꯅꯦ ꯑꯉꯥꯡ ꯑꯃ ꯂꯩꯀꯥꯏꯗꯒꯤ ꯀꯣꯛ ꯅꯦꯛꯑꯒ ꯁꯨꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯉꯁꯤꯇꯪ ꯊꯦꯡꯅꯕꯅꯤ ꯏꯄꯥ ꯏꯆꯥ, ꯋꯥꯔꯤ ꯁꯥꯗꯣꯛꯁꯤ꯫ ꯁꯦ, ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ, ꯅꯪꯕꯨ ꯀꯩꯌꯨꯝꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯏꯕꯦꯝꯃꯒ ꯈꯪꯅꯕꯅ ꯀꯌꯥꯝ ꯀꯨꯏꯔꯕ? ꯈꯣꯡꯕꯥꯟ ꯇꯥꯐꯝꯅꯦ ꯄꯥꯕꯨꯡ, ꯃꯤꯡꯅ ꯁꯤꯡꯍꯖꯤꯠ ꯀꯧꯖꯩ, ꯀꯨꯏꯗ꯭ꯔꯤꯌꯦ ꯈꯪꯅꯕ꯫ ꯍꯥ, ꯀꯨꯏꯗ꯭ꯔꯤꯕ? ꯀꯨꯏꯔꯝꯈꯤꯔꯣꯏ꯫ ꯃꯥꯅ ꯃꯌꯨꯝ ꯄꯥꯅꯤꯡꯉꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯦ, ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯈꯔ ꯂꯥꯛꯄ ꯍꯧꯔꯕꯅꯤ꯫ ꯏꯄꯥꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯅꯨꯡꯇꯤꯒꯤ꯫ ꯃꯥꯅꯗꯤ ꯍꯦꯛ ꯁꯥꯎꯔꯤꯕ, ꯑꯩꯅ ꯍꯥꯏꯗꯣ ꯃꯥꯒꯤ ꯐꯅꯅꯕꯅꯦ ꯍꯥꯏꯕꯗꯤ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯅꯨꯡꯉꯥꯏꯔꯦ, ꯉꯁꯤꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯌా ꯂꯩꯕ? ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 3 ꯃꯃꯥꯡꯗ ꯏꯃꯥꯗꯤ ꯂꯩꯔꯤ, ꯏꯆꯦꯒ ꯑꯩꯒ ꯈꯛꯇꯅꯤ꯫ ꯄꯥꯕꯨꯡ, ꯏꯆꯦꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏꯅꯤꯇꯪ ꯂꯩꯖꯔꯤ꯫ ꯀꯥꯏꯗꯦ, ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯣꯏ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃꯗꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ, ꯋꯥꯈꯜ ꯁꯣꯟꯊꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤꯁꯨꯅꯤ, ꯃꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ, ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯃꯉꯥꯎꯗꯤ ꯈꯔ ꯊꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ, ꯃꯥꯒꯤ ꯗꯣꯡ ꯉꯥꯡꯒꯟꯕꯤꯁꯤꯅꯤ ꯏꯄꯥꯅ ꯋꯥꯔꯤꯕꯁꯦ꯫ ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯅꯅꯕ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯁꯤꯡꯍꯖꯤꯠꯇꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ, ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯕꯗꯨꯗ꯫ ꯃꯄꯥꯕꯨꯡ ꯀꯦꯁꯣꯒ ꯁꯤꯡꯍꯖꯤꯠꯀꯅ ꯀꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯂꯤꯕ ꯑꯗꯨ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯦꯞꯊ ꯌꯦꯡꯉꯤ ꯃꯣꯅꯣꯅ꯫ ꯃꯊꯟꯇꯁꯨ ꯁꯣꯜꯂꯤ꯫ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯕꯗꯗꯤ ꯌꯦꯠꯂꯤꯕ ꯐꯤꯒꯁꯦ ꯐꯖꯅ ꯂꯧꯊꯣꯛꯑꯒ ꯁꯥꯏꯅꯦ꯫ ꯃꯃꯥꯏꯁꯤꯗꯪ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯃꯗꯤ ꯎꯍꯧꯒꯗꯕꯅꯦꯕ꯫ ꯂꯨꯈꯝ ꯑꯣꯏꯅ ꯎꯔꯦꯅꯦ ꯃꯁꯛꯁꯦ꯫ ꯑꯝꯇ ꯌꯦꯡꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯃꯄꯥꯟꯗꯅ ꯀꯟꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯊꯟꯇ ꯑꯣꯏꯔꯁꯨ ꯏꯆꯥꯁꯦ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯛꯇꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄꯗꯒꯤ ꯁꯨꯕ ꯌꯥꯕ ꯅꯣꯝꯕ ꯌꯥꯕ ꯅꯣꯝꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯣ ꯑꯀꯟꯕ ꯑꯅꯥꯕ ꯑꯃꯅ ꯀꯨꯏꯅ ꯁꯥꯡꯅ ꯅꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯂꯥꯌꯦꯡꯕꯗ ꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯏ꯫ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯨ ꯉꯥꯏ, ꯁꯦꯜ ꯇꯨꯡꯕ ꯉꯝꯈꯤꯗꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯁꯨꯗꯕ ꯊꯕꯛ ꯂꯩꯔꯛꯇꯦ ꯍꯥꯏꯕꯩ ꯂꯩꯀꯥꯏꯒꯤ ꯎꯁꯣꯞ ꯗꯦꯕ ꯀꯔꯃꯒꯤ ꯀꯣꯔꯐꯨ ꯐꯦꯡꯕ, ꯋꯥꯏ ꯇꯩꯕ, ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯗꯨꯅ ꯍꯣꯠꯅꯈꯤ꯫ ꯑꯋꯥꯕ ꯌꯥꯝꯅ ꯅꯪꯂꯛꯂꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ꯫ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯃꯌꯥꯝ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯀꯣꯏꯊꯣꯛ ꯂꯥꯡꯊꯣꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯃꯥꯒꯤ ꯃꯁꯥꯗ ꯂꯩ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯖꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯏꯄꯥꯅ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯁꯤꯕ ꯉꯝꯗꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯅ ꯃꯐꯝ ꯆꯥꯅ ꯇꯪ ꯇꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕꯗꯣ ꯏꯄꯥꯅ ꯎꯕ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯊꯨꯝꯒꯤꯁꯨ ꯊꯣꯏꯅ ꯋꯥꯕ ꯑꯣꯏꯗ꯭ꯔꯤ꯫ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯕꯥꯕꯨꯡ, ꯐꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯅꯤꯅ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕꯅ ꯐꯔꯅꯤ꯫ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯅꯠꯅꯗ꯭ꯔꯕꯅꯤꯅ ꯆꯦꯟ ꯆꯣꯡꯕꯗꯣ ꯐꯖꯔꯔꯣꯏꯗ꯫ ꯈꯪꯗꯦ ꯅꯈꯣꯏꯅ ꯀꯔꯤ ꯄꯥꯝꯃꯤꯕ, ꯏꯄꯥꯗ ꯑꯊꯨꯕꯗ ꯈꯪꯍꯜꯂꯛꯎ꯫ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯄꯥꯕꯨꯡ ꯑꯩ ꯃꯅꯨꯡ ꯑꯝꯇ ꯆꯪꯅꯤꯡꯕ꯫ ꯁꯣꯝꯗ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛꯇ ꯆꯪꯉꯨꯗꯣ꯫ ꯇꯟꯖꯥꯗꯨꯗ ꯃꯣꯅꯣ ꯆꯥꯅꯅꯕ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯆꯪꯈꯤꯕꯒ ꯍꯦꯛ ꯆꯥꯅꯈ꯭ꯔꯦ꯫ ꯃꯁꯛꯇꯨ ꯎꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ, ꯅꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯅ ꯆꯪꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯀꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯄꯥꯕꯨꯡ? ꯃꯅꯨꯡ ꯆꯪꯈꯤꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯁꯧꯒ ꯂꯥꯡꯉꯒ ꯂꯥꯛꯏꯗꯨꯅ? ꯍꯔꯥꯎꯒꯤꯗꯤ ꯂꯩꯇꯗꯅ꯫
ꯑꯁ ꯀꯥꯏꯗꯦ ꯍꯔꯥꯎꯕꯅꯣ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯏꯅꯣ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯈꯤꯇ ꯊꯝꯃꯣ ꯇꯥꯒꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯉꯥ ꯊꯣꯡ ꯇꯥꯕ ꯍꯥꯏꯔꯛꯑꯣꯁꯦ ꯇꯥꯅꯤꯡꯉꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯤꯗꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯃꯥꯜꯂꯤ ꯍꯣꯠꯅꯕ ꯀꯟꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯃꯥꯅ ꯄꯨꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯊꯕꯛꯀꯤ ꯃꯤꯕꯨꯗꯤ ꯃꯥꯜꯂꯤ ꯊꯕꯛꯇ ꯁꯨꯔꯒꯇꯅꯦ ꯑꯩꯅ ꯊꯦꯡꯅꯔꯤꯁꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯁꯦ ꯅꯦ ꯇꯥꯔꯅꯤ ꯍꯥ ꯀꯔꯤꯕ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ ꯁꯦꯜꯁꯦ ꯅꯨꯄꯥꯗꯨꯗ ꯄꯤꯈꯣ ꯄꯥꯕꯨꯡ ꯃꯣꯅꯣ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯡꯍꯖꯤꯠ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯣꯅꯣ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯀꯦꯁꯣꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯈꯔꯁꯨ ꯌꯥꯎꯁꯤꯜꯂꯤ ꯑꯗꯨꯒ ꯇꯟꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯤ ꯅꯨꯄꯥꯗꯨꯗꯤ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯆꯤꯟꯅꯥꯆꯤꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯝꯂꯒ ꯁꯤꯡꯍꯖꯤꯠ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯝꯕꯤꯗ ꯂꯥꯛꯅ ꯀꯔꯤ ꯃꯄꯥ ꯃꯆꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯃꯥꯟꯅꯩ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠꯀꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯣꯅꯣ ꯉꯔꯥꯡꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯦꯡꯗꯣꯛꯀꯦ ꯈꯟꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯔꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯅꯗ꯭ꯔꯦ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯑꯣꯏꯅ ꯂꯥꯛꯂꯤ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯣꯅꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯁꯨꯛꯊꯔꯒ ꯂꯥꯛꯏꯗ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯤ ꯅꯠꯇꯦꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯏꯆꯦ ꯍꯩꯃꯥ ꯅꯣꯡꯃꯗ ꯍꯥꯏꯗꯕ ꯋꯥꯒ ꯌꯥꯝ ꯉꯥꯡꯉꯤꯗ ꯏꯅꯥꯎꯁꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦꯗ ꯍꯥꯏꯌꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ ꯑꯁ ꯑꯩꯕꯨ ꯋꯥꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯣꯕ ꯇꯝꯃꯣ ꯇꯥꯁꯦ ꯑꯋꯥꯕꯁꯤꯗꯤꯅꯦ ꯇꯝꯊꯣꯛꯂꯒ ꯁꯥꯗꯣꯛꯂꯒ ꯂꯤꯊꯣꯛꯂꯒ ꯐꯩ ꯍꯥꯏꯅꯕꯅꯤ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯅꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯇꯧꯔꯝꯃꯤꯀꯣ ꯏꯅꯥꯎꯁꯦ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯪꯅꯕ ꯀꯥꯏꯗꯤ ꯈꯪꯅꯕꯅꯣꯗ ꯁꯣꯏꯈꯤꯗꯅ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯑꯇꯣꯞꯄ ꯊꯕꯛ ꯂꯥꯛꯄꯗ ꯍꯦꯛ ꯊꯦꯡꯅꯩꯌꯦ ꯃꯁꯛꯁꯨ ꯐꯖꯅ ꯑꯝꯇ ꯎꯗ꯭ꯔꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯐꯤꯅ ꯀꯨꯞꯄꯤ ꯃꯃꯤꯠꯇꯪꯅꯦ ꯐꯥꯠꯂꯤꯕ ꯉꯔꯥꯡ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯤꯅꯕ ꯄꯨꯔꯒ ꯌꯨꯝꯗ ꯁꯨꯍꯟꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯜꯂꯨꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯕ ꯈꯪꯗꯦ ꯉꯁꯤꯗꯤ ꯂꯥꯛꯄꯁꯨ ꯎꯗꯦ ꯊꯦꯡꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯄꯥꯕꯨꯡꯗ ꯐꯥꯒꯤ ꯇꯧꯔꯨꯕ ꯑꯩꯅ ꯃꯌꯥ ꯑꯣꯏꯗꯣꯏꯅꯦꯅ ꯑꯗꯩꯗꯤ ꯃꯥꯗꯤ ꯋꯥꯔꯤꯁꯦ ꯂꯨꯍꯣꯡꯕꯒꯤꯒ ꯌꯥꯎꯅ ꯁꯥꯖꯤꯜꯂꯨꯔꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯂꯥꯟꯅ ꯈꯟꯗꯅꯕꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯌꯥꯏꯅꯦ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯑꯗꯣ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏꯍꯦ ꯂꯨꯔꯤꯕꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕꯗꯣ ꯑꯗꯨꯅꯤ ꯀꯝꯗꯧꯅ ꯊꯤꯗꯣꯏꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯁꯛꯁꯨ ꯑꯃꯨꯛꯇ ꯐꯖꯅ ꯎꯗ꯭ꯔꯤꯕ ꯃꯃꯥꯡꯗꯗꯤ ꯎꯗ꯭ꯔꯤ ꯃꯅꯤꯡꯗꯒꯤꯗꯤ ꯎꯔꯦ ꯃꯃꯤꯡꯕꯨꯗꯤ ꯁꯤꯡꯍꯖꯤꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯀꯧꯕꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯊꯤꯔꯁꯨ ꯃꯃꯤꯡꯗꯨꯗꯤ ꯍꯥꯏꯔꯒ ꯊꯤꯕ ꯇꯥꯕꯅꯤ ꯅꯪꯕꯨ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯃꯥꯟꯅꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯕꯕ ꯃꯣꯅꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯇꯧꯏ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯂꯩꯔꯦ ꯃꯤ ꯂꯩꯔꯦ ꯍꯪꯐꯝ ꯂꯩꯔꯦ ꯏꯆꯦ ꯑꯩ ꯆꯠꯂꯦꯀꯣ ꯁꯦꯟꯗꯣꯏꯒꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯩꯃꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯏꯍꯦ ꯆꯠꯈ꯭ꯔꯦꯅꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯃꯅꯣ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇꯅꯤ ꯃꯣꯅꯣ ꯃꯥꯅ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯤ ꯁꯤꯡꯍꯖꯤꯠꯀꯤ ꯂꯩꯐꯝꯗꯨ ꯊꯤꯗꯨꯅ ꯃꯣꯅꯣ ꯂꯥꯛꯏ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯁꯤꯡꯍꯖꯤꯠ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯈꯤ ꯑꯗꯨꯕꯨ ꯐꯠ ꯍꯦꯛ ꯆꯪꯕꯗꯤ ꯉꯝꯂꯝꯗꯦ ꯆꯨꯝꯕꯨ ꯆꯨꯝꯃꯖꯥꯠꯂꯅꯦ ꯃꯥꯅ ꯇꯥꯛꯂꯛꯏꯁꯤꯕꯣ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯊꯦꯡꯈꯤꯕꯅ ꯍꯥꯜꯂꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯠ ꯆꯪꯉꯨꯔꯒꯦ ꯀꯩꯗꯧꯋꯦꯒꯦ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯃꯣꯅꯣ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯀꯅꯥꯝꯇ ꯂꯩꯇꯖꯥꯠꯂꯣ ꯇꯧꯏꯁꯤꯕꯣ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯕꯨ ꯂꯩꯕ ꯎꯗꯦ ꯋꯥꯅꯤ ꯁꯣ ꯂꯣꯜꯂꯤꯅ ꯁꯤꯗꯤ ꯑꯁ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ ꯑꯩꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ ꯃꯃꯥ ꯃꯆꯥ ꯍꯧꯅꯔꯒ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤꯕ ꯃꯣꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ ꯕꯦꯝꯃ ꯀꯅꯥ ꯍꯪꯕꯅꯣ ꯑꯣ ꯌꯨꯝꯕꯨꯗꯤ ꯂꯩꯇꯕꯅꯤ ꯏꯆꯦ ꯏꯕꯦꯆꯥꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯌꯦꯡꯕ ꯆꯠꯈꯤꯕꯅꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯌꯥꯅꯤ
ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯝꯃꯨ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯌꯥꯎꯈꯤꯕ꯭ꯔꯣ ꯊꯕꯛ ꯑꯃꯒꯤ ꯍꯪꯒꯦꯅ ꯇꯧꯔꯝꯕꯅꯤ ꯃꯥꯁꯨ ꯌꯥꯎꯈꯤꯌꯦ ꯃꯥꯅꯅꯤ ꯄꯨꯈ꯭ꯔꯤꯕꯗꯣ ꯏꯆꯦꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯩ ꯇꯝꯕꯤꯔꯒꯦ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯣꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯄꯥ ꯀꯦꯁꯣ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯗꯣꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯟꯙ꯭ꯌꯥ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯀꯦꯁꯣꯅ ꯍꯥꯏ ꯗꯣꯝꯕ ꯌꯦꯡꯉꯨꯅꯦ ꯊꯣꯡꯒꯥꯜꯗ ꯁꯨꯛꯊꯔꯒ ꯃꯅꯥꯇꯣꯟ ꯑꯁꯤ ꯎꯇꯨꯞꯃꯨꯛ ꯆꯥꯎꯅ ꯄꯣꯝꯃꯒ ꯆꯪꯉꯛꯏꯁꯤꯕꯨ ꯅꯆꯦ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯄꯜ ꯑꯩꯈꯣꯏ ꯏꯆꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤꯗꯨꯅꯤ ꯁꯨꯛꯇꯣꯛꯇꯅ ꯍꯜꯂꯛꯏ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯣꯏꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯨ ꯃꯄꯥꯒ ꯃꯅꯥꯎ ꯅꯨꯄꯥꯒꯅ ꯐꯝꯂꯤꯕ ꯅꯥꯀꯟꯗ ꯃꯣꯅꯣ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯀꯦꯁꯣꯒ ꯗꯣꯝꯕꯒ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯅꯔꯒ ꯏꯪꯒꯤꯠ ꯇꯧꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯎꯏ ꯅꯣꯏꯅ ꯈꯜꯂꯝꯗꯣꯏꯗꯣ ꯑꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯏꯪꯒꯤꯠꯀ ꯇꯧꯖꯗꯦꯗ ꯑꯩꯈꯣꯏꯗꯤ ꯅꯪ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯂꯥꯛꯑꯅꯤꯅ ꯋꯥꯔꯤꯒ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯏꯔꯦꯟꯅꯅ ꯍꯜꯂꯛꯑꯦꯅꯦ ꯅꯪꯗꯤ ꯏꯆꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯕꯤꯠꯀ ꯌꯥꯝꯅ ꯂꯩꯇꯈꯩ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯜꯂꯛꯏꯁꯦ ꯂꯥꯏꯒ ꯑꯣꯛꯅꯔꯕꯅꯤꯅꯦ ꯁꯤꯕꯣ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯉꯥꯛꯇ ꯏꯄꯥ ꯃꯩ ꯑꯣꯛꯊꯣꯛꯄꯤꯒꯦꯁꯦ ꯃꯩꯈꯦꯠ ꯑꯃ ꯊꯣꯛꯈꯦꯠꯇꯨꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯗꯣꯝꯕ ꯅꯪ ꯆꯥꯛꯇꯣ ꯄꯥꯕꯨꯡꯒꯤ ꯈꯔ ꯊꯣꯡꯕꯤꯔꯝꯃꯣ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯏꯄꯜ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯅꯤꯅꯦ ꯄꯣꯊꯥꯖꯔꯁꯅꯨ ꯍꯌꯦꯡ ꯐꯖꯅ ꯍꯪꯉꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯣꯅꯣ ꯉꯁꯤꯁꯨ ꯁꯤꯡꯍꯖꯤꯠ ꯈꯣꯏꯗ ꯆꯠꯂꯨꯏ ꯑꯗꯨꯕꯨ ꯉꯔꯥꯡꯒꯨꯝꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯈꯤ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯉꯔꯥꯡ ꯍꯜꯂꯛꯇ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯥꯌꯦꯡꯕꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯁꯪꯗ ꯂꯩꯔꯅꯤ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯆꯥꯅ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ ꯃꯣꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯍꯜꯂꯛꯈꯤ ꯍꯞꯇꯥ 2-3 ꯍꯧꯈ꯭ꯔꯦ ꯃꯣꯅꯣ ꯃꯄꯥꯜ ꯏꯄꯥꯟꯒ ꯊꯣꯛꯈꯤꯗ꯭ꯔꯦ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯁꯤꯡꯍꯖꯤꯠꯅ ꯆꯠꯂꯨꯕꯗꯁꯨ ꯌꯨꯝ ꯁꯣꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ ꯏꯀꯥꯏꯗꯅ ꯃꯃꯩꯗꯗꯤ ꯆꯠꯈꯤꯗ꯭ꯔꯦ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗ ꯀꯦꯁꯣ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯤ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯕꯨ ꯃꯆꯥꯅ ꯍꯥꯏꯌꯨ ꯌꯥꯗꯕ ꯑꯁꯤꯗ ꯃꯥꯁꯨ ꯀꯌꯥ ꯍꯪꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯊꯣꯏ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯅꯪꯅ ꯍꯟꯗꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕꯁꯦ ꯏꯄꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯏꯄꯥ ꯏꯆꯥꯗꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯏꯄꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯏꯄꯥꯒꯤꯁꯨ ꯏꯆꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯄꯥ ꯏꯆꯥ ꯇꯥꯟꯅꯗꯅ ꯀꯅꯥꯒ ꯇꯥꯟꯅꯒꯅꯤ ꯅꯃꯥ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯄꯥꯅ ꯅꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯉꯝꯗꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯏꯄꯥ ꯈꯪꯏ ꯃꯣꯅꯣꯅ ꯃꯄꯥꯕꯨꯡ ꯀꯦꯁꯣꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯈꯨꯝꯂꯛꯈꯤ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯄꯥꯕꯨꯡꯅ ꯏꯃꯥꯁꯨꯅꯤ ꯏꯄꯥꯁꯨꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯋꯥ ꯂꯣꯠꯂꯨꯅꯤ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕ ꯋꯥ ꯀꯌꯥ ꯄꯥꯕꯨꯡꯗ ꯅꯤꯡꯇꯝꯅ ꯇꯝꯖꯕ ꯌꯥꯕ ꯄꯥꯕꯨꯡꯅ ꯄꯤꯕꯤ ꯃꯁꯤꯅ ꯅꯆꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩ ꯂꯥꯜꯂꯦ ꯌꯥꯝꯅ ꯂꯥꯜꯂꯦꯕꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯏꯆꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯄꯥꯅ ꯈꯪꯖꯕꯤ ꯈꯔꯗꯤ ꯂꯩꯔꯤ ꯄꯥꯕꯨꯡꯅ ꯀꯔꯤ ꯈꯪꯉꯤꯕ ꯅꯍꯥꯟꯒꯤ ꯏꯌꯥꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯥꯜꯂꯤꯀꯣ ꯏꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯍꯥ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯃ ꯏꯄꯥꯁꯨ ꯈꯪꯉꯤꯗ ꯏꯆꯥꯅ ꯈꯟꯕꯕꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯏꯄꯥꯗ ꯋꯥꯔꯤꯗꯨ ꯇꯝꯃꯨ ꯈꯟꯅꯁꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯃꯣꯅꯣ ꯋꯥꯔꯤ ꯈꯨꯗꯤꯡ ꯃꯄꯥꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯆꯥꯅ ꯁꯤꯡꯍꯖꯤꯠꯄꯨ ꯈꯟꯖꯩ ꯍꯥꯏꯕꯁꯨ ꯈꯪꯂꯤ ꯐꯣꯡꯗꯣꯛꯂꯤ ꯍꯦꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯏꯅ ꯍꯟꯖꯔꯛꯆꯅꯤꯗ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗ ꯄꯥꯕꯨꯡ ꯃꯣꯏꯒꯤꯗꯣ ꯀꯨꯏꯃꯟꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯕꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯍꯣꯏꯅꯦ ꯑꯗꯨ ꯅꯣꯡ ꯅꯤꯅꯤꯁꯤꯗꯪ ꯌꯦꯡꯈꯤꯁꯤ ꯑꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥ ꯇꯧꯈꯤ ꯍꯦꯔꯥ ꯏꯆꯥꯅ ꯄꯥꯝꯊꯣꯛꯇꯅ ꯄꯥꯝꯂꯛꯄ ꯅꯨꯄꯥꯁꯤꯕꯨ ꯂꯦꯝꯅ ꯊꯥꯏꯔꯣ ꯍꯥ ꯄꯥꯕꯨꯡꯁꯤꯃ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ 2-3ꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯏꯄꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯣꯏꯕꯨ ꯑꯣꯏꯒꯗꯧꯔꯤꯕ ꯇꯧꯔꯤꯁꯤꯕꯨ ꯑꯩꯗꯤ ꯏꯊꯥ ꯊꯥꯖꯗꯦꯗ ꯍꯥꯏ ꯑꯣꯏꯅꯤꯅꯦ ꯀꯔꯤꯒꯤ ꯑꯣꯏꯗꯅꯤ ꯅꯆꯦꯁꯤꯒꯤ ꯃꯅꯤꯡꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯜꯂꯒꯗꯕꯅꯤ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯑꯝꯇ ꯇꯧꯁꯤꯅꯦ ꯌꯥꯅꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯄꯥꯡꯊꯣꯛꯎ ꯍꯣꯏꯅꯦ ꯁꯤꯕꯨꯗꯤ ꯇꯧꯔꯒꯦ ꯑꯗꯣ ꯃꯤꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯂꯣꯏ ꯈꯪꯅꯔꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ
ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯗꯣꯝꯕ ꯀꯦꯁꯣꯅ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛ ꯑꯗꯨ ꯆꯠꯈꯤ, ꯑꯇꯩ ꯅꯠꯇꯦ꯫ ꯄꯥꯎꯆꯦꯗ ꯕꯣꯔ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯍꯥꯞꯂꯤꯕꯅꯤ꯫ ꯕꯣꯔ ꯑꯃ ꯄꯥꯝꯖꯩ꯫ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯃꯣꯅꯣ ꯀꯧꯏ, ꯃꯇꯣꯝꯇ ꯄꯣꯛꯏ, ꯁꯦꯜ ꯄꯥꯏ, ꯁꯦꯟꯗꯣꯏ ꯆꯥꯏ, ꯍꯤꯡꯕꯗ ꯀꯣꯝꯅ ꯍꯤꯡꯕ ꯉꯝꯒꯅꯤ, ꯂꯧꯁꯤꯡ ꯂꯟ ꯊꯨꯝ ꯃꯇꯤꯛ ꯆꯥꯅ ꯂꯩ, ꯍꯣꯠꯅꯕ ꯀꯟꯕ, ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯒꯗꯕ ꯕꯣꯔ ꯑꯃ ꯄꯥꯝꯖꯩ꯫ ꯄꯥꯎꯆꯦꯗ ꯍꯥꯞꯈꯤꯕꯗꯒꯤ ꯈꯨꯟ ꯈꯨꯟ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀꯌꯥꯗꯒꯤ ꯅꯨꯄꯥ ꯃꯈꯜ ꯀꯌꯥ ꯃꯣꯅꯣ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔꯗꯤ ꯂꯣꯏꯔꯦ, ꯃꯤꯋꯥ ꯉꯥꯡꯅꯖꯅꯤꯡꯕꯒ ꯆꯥꯛ ꯇꯣꯛꯄ ꯉꯥꯏꯕ ꯉꯝꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯁꯥꯏꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯣꯅꯣꯒꯤ ꯋꯥꯔꯤ ꯇꯅꯤ ꯁꯥꯟꯅꯔꯤꯕ, 2 ꯄꯨꯜꯂꯦ 3 ꯄꯨꯜꯂꯦ ꯑꯗꯨꯝ ꯉꯥꯡꯅꯔꯤ꯫ ꯏꯃꯥꯏꯄꯦꯝꯃ ꯅꯠꯇꯦ, ꯍꯟꯗꯛ ꯃꯣꯅꯣ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯁ, ꯉꯝꯖꯔꯔꯣꯏ, ꯑꯩꯈꯣꯏꯒ ꯑꯣꯏꯔꯕꯗꯤ ꯑꯃꯠꯇ ꯉꯝꯖꯔꯔꯣꯏ, ꯃꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯦꯅꯦ, ꯅꯨꯄꯥ ꯐꯪꯗꯕꯒꯤꯕꯨ ꯄꯥꯎꯆꯦꯗꯒ ꯍꯥꯞꯄꯗꯅ꯫ ꯏꯀꯥꯏꯕꯗꯤ ꯂꯥꯏꯃ ꯈꯪꯗꯕ ꯖꯥꯠꯅꯤ, ꯂꯤꯁꯜꯂꯛꯄꯒꯤ ꯍꯧꯅꯕ, ꯅꯨꯄꯥ ꯐꯪꯗꯦꯗꯣ ꯑꯇꯥꯛ ꯑꯐꯣꯡꯅꯩ꯫ ꯑꯣ, ꯐꯪꯖꯗ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯁꯤꯗꯤ, ꯈꯤꯠ ꯌꯦꯡꯁꯤꯟꯕꯤꯔꯨꯔꯅꯨ꯫ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯥꯕꯨ ꯂꯥꯛꯇꯣꯔꯤꯒꯦ, ꯃꯤꯒꯤ ꯈꯟꯇꯣꯛ ꯈꯥꯏꯗꯣꯛꯄ ꯉꯥꯛꯇꯅꯤ ꯂꯥꯛꯇꯣꯏꯁꯦ, ꯃꯔꯜ ꯌꯦꯡꯂꯒ ꯂꯥꯛꯄꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯣ ꯃꯥꯅꯦ, ꯑꯗꯨ ꯆꯨꯝꯃꯕꯅꯤ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯨ ꯁꯨꯅꯤꯡꯗꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ, ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯀꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ, ꯃꯇꯝꯁꯤꯗ ꯇꯟꯕꯨ ꯇꯟꯗꯦ꯫ ꯑꯗꯨꯅꯦꯃꯤ, ꯃꯣꯏ ꯃꯄꯥꯗꯨꯁꯨ ꯑꯗꯨꯝ ꯌꯥ ꯃꯥꯜꯂꯦ꯫ ꯑꯣ, ꯃꯣꯏ ꯃꯄꯥ ꯀꯦꯁꯣ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯅ ꯁꯤꯟꯕꯅꯤꯅꯦ ꯍꯥꯏꯕꯅꯤ, ꯃꯆꯥꯗꯣ ꯃꯌꯨꯝ ꯄꯥꯜꯂꯣ ꯌꯥꯃꯟꯗꯕꯗꯒꯤꯅꯦ꯫ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤꯗ ꯑꯩꯗꯤ꯫ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯖꯥꯠꯅꯤ, ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯎꯔꯤꯕ ꯇꯥꯔꯤꯕꯁꯦ, ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕꯒ ꯂꯥꯛꯑꯗꯤꯅꯦ, ꯃꯔꯜ ꯃꯌꯥꯝꯁꯦ ꯇꯨꯝꯗꯣꯏꯅꯤ꯫ ꯌꯦꯡ ꯇꯥꯔꯦꯗꯅ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯌꯥꯕ꯭ꯔꯥꯗꯣ꯫ ꯑꯦ, ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯃꯣꯅꯣ ꯅꯠꯇ꯭ꯔꯅꯦ? ꯃꯥꯜꯂꯤꯗ꯫ ꯑꯣ ꯃꯥꯅꯦ, ꯑꯔꯤꯕꯤ ꯃꯣꯅꯣꯅꯤ, ꯍꯪꯗꯣꯛꯁꯤꯔꯥ, ꯀꯔꯤ ꯈꯨꯝꯃꯛꯀꯦ ꯌꯦꯡꯁꯤꯔꯣ? ꯌꯥꯏꯌꯦ, ꯌꯦꯡꯊꯣꯛꯁꯤ꯫ ꯃꯣꯅꯣ ꯂꯝꯕꯤꯗ ꯂꯥꯛꯄ ꯎꯕꯗ ꯀꯧꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯣꯅꯣ, ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ? ꯍꯟꯗꯛꯇꯤ ꯅꯁꯛ ꯅꯁꯥꯒ ꯎꯈꯤꯗ꯭ꯔꯦꯀꯣ꯫ ꯏꯅꯝꯃ, ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯈꯔ ꯊꯤꯜꯂꯨꯕꯅꯤ꯫ ꯅꯪꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯕꯣ? ꯂꯨꯍꯣꯡꯗꯧꯔꯤꯅ ꯇꯥꯏꯌꯦ ꯑꯩꯈꯣꯏꯗꯤ, ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯏꯅꯥꯎꯅ ꯌꯨꯝ ꯈꯪꯄꯥꯟ ꯄꯥꯅꯤꯡꯉꯛꯄ ꯐꯥꯎꯍꯟꯕ ꯉꯝꯕ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ, ꯅꯠꯇꯦ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄꯗꯒꯤꯔꯕ? ꯍꯣꯏꯅꯦ, ꯃꯁꯛ ꯃꯇꯧ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯤ, ꯃꯔꯜꯒ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ, ꯅꯪꯅ ꯈꯟꯕꯅꯤꯅ꯫ ꯄꯥꯎꯆꯦꯗ ꯌꯥꯝꯅ ꯍꯥꯞꯄꯦꯅ ꯇꯥꯏ, ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕꯕꯨ ꯀꯌꯥꯝ ꯂꯥꯛꯆꯒꯦꯅꯦ? ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯣꯅꯣꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯏ꯫ ꯃꯣꯅꯣ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯏꯅꯝꯃꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯊꯅ ꯅꯩꯅꯕꯤꯔ ꯃꯥꯜꯂꯤ, ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯝꯇ ꯁꯨꯗꯈꯩ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ, ꯌꯨꯝꯗ ꯂꯥꯟꯖꯥꯎ ꯊꯣꯛꯑꯦꯕꯨ ꯍꯥꯏꯅ ꯇꯥꯏꯅꯦ ꯑꯩꯗꯤ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯔꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯒꯦ? ꯁꯦꯜꯒ ꯐꯪꯕ꯭ꯔꯥꯕ? ꯂꯦꯝꯅ ꯁꯦꯜ ꯊꯣꯛꯇꯅ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯄꯩꯔꯒ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯅꯨꯄꯥ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯉꯥꯏꯕꯗꯣ, ꯅꯌꯥ ꯂꯥꯎ ꯂꯥꯎꯅ ꯀꯥꯊꯣꯛꯑꯒ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯥꯗꯨꯒꯤ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦꯅ ꯈꯜꯂꯣ꯫ ꯅꯨꯄꯥꯁꯤꯡꯁꯦ ꯎꯀꯥꯏ ꯇꯛꯄꯗꯧꯅ ꯇꯛꯑꯒ ꯁꯨꯝꯃꯒ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ, ꯃꯤꯒꯤ ꯅꯨꯡꯁꯤꯅ ꯆꯥꯎꯅꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯌꯣꯛꯆꯔꯛꯂꯤꯕ ꯃꯆꯥꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯕꯤꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯁꯥꯎꯔꯛꯄ ꯇꯥꯕ, ꯑꯗꯨꯅꯅꯤ ꯅꯅꯦꯝꯁꯤꯡꯅ ꯑꯝꯇ ꯌꯥꯗ꯭ꯔꯤꯗꯣ꯫ ꯅꯣꯏꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯔꯒ ꯁꯨꯅꯤꯡꯗꯕꯒꯤ ꯅꯨꯄꯥꯁꯤꯡꯗ ꯀꯣꯛ ꯃꯊꯥ ꯁꯥꯅꯅꯕ ꯁꯅꯥ ꯁꯥꯕꯤꯗꯦ, ꯑꯗꯨ ꯂꯩꯕꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯒꯅꯤꯅꯦ꯫ ꯅꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯃꯅ, ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯑꯩꯅ ꯃꯁꯤꯗ ꯁꯦꯜꯗ ꯍꯦꯛꯇ ꯆꯣꯞꯄꯦꯅ ꯈꯜꯂꯤꯗꯣ ꯂꯥꯟꯒꯅꯤ꯫ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯎꯔꯒ ꯉꯥꯎꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯁꯦ, ꯏꯁꯥꯒꯤ ꯄꯥꯡꯒꯜꯅ ꯂꯧꯁꯤꯡꯅ ꯇꯥꯟꯖꯕ, ꯃꯁꯤꯅ ꯍꯤꯡꯕꯗ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯉꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯅꯣꯏꯗꯧꯅꯗꯤ ꯇꯧꯖꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ, ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯠ ꯊꯛꯍꯟꯕꯗ ꯉꯥꯎꯕ ꯅꯨꯄꯤꯅ ꯇꯨꯡꯗꯅꯦ ꯋꯥꯖꯒꯦꯗꯅꯤ꯫ ꯃꯤꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯅꯄꯨꯔꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯈꯜꯂꯨ, ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯔꯒ ꯂꯩꯌꯨ꯫ ꯃꯣꯅꯣ ꯁꯥꯎꯅꯤꯡꯃꯟꯕꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩꯍꯧꯈꯤ, ꯃꯔꯝꯗꯤ ꯃꯣꯅꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯆꯨꯝꯗꯕꯅꯤꯅ ꯈꯨꯝꯐꯝꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯂꯤ꯫ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯝꯃꯤ, ꯃꯈꯜ ꯃꯈꯜꯒꯤ ꯃꯤ ꯀꯌꯥꯅꯤ꯫ ꯗꯣꯝꯕꯅ ꯀꯧꯔꯛꯈꯤ, ꯃꯊꯪꯗ ꯏꯕꯣꯆꯧꯕ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯔꯤ꯫ ꯌꯥꯅꯤ, ꯑꯩꯅꯤ꯫ ꯃꯁꯝꯒꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏꯒ ꯈꯥꯏꯔꯗꯅ ꯊꯥꯏꯅꯒꯤ ꯅꯨꯡꯒꯤ ꯖꯨꯛꯀꯤ ꯃꯤ ꯍꯦꯛ ꯃꯥꯜꯂꯗꯅ꯫
ꯑꯇꯤꯟ ꯑꯃꯨꯕ ꯑꯃꯁꯨ ꯄꯥꯏꯔꯤ ꯐꯩꯖꯣꯝꯁꯤꯒ ꯑꯩꯈꯣꯏ ꯏꯐꯜꯒꯤ ꯂꯣꯡꯒꯥꯕ ꯑꯣꯏꯔꯝꯃꯤꯅꯦ ꯀꯝꯗꯧꯕ ꯅꯅꯥꯏ ꯆꯪꯕ ꯌꯥꯔꯗ꯭ꯔꯥ ꯌꯥꯅꯤ ꯌꯥꯅꯤ ꯈꯨꯔꯥ ꯍꯦꯛꯇ ꯆꯪꯕꯤꯔꯣ ꯁꯪꯒꯣꯏꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯀꯦꯁꯣꯅ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯝꯂꯒ ꯋꯥꯍꯪ ꯍꯪꯗꯨꯅ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ ꯏꯕꯣꯆꯧꯕ ꯆꯪꯉꯛꯇꯨꯅ ꯀꯦꯁꯣꯗ ꯈꯨꯔꯝꯃꯤ ꯖꯥꯏ ꯖꯥꯏ ꯏꯀꯨꯕꯣ ꯅꯅꯥꯏ ꯄꯨꯅꯦꯝꯖꯔꯤ ꯑꯩ ꯏꯕꯣꯆꯧꯕ ꯑꯩꯒꯤ ꯂꯣꯡꯒꯥꯕ ꯃꯥꯜꯂꯤꯅꯦ ꯏꯀꯨꯕꯣ ꯀꯥꯏ ꯌꯥꯅꯤ ꯌꯥꯅꯤ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯅꯅꯥꯏꯁꯨ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯔꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯌꯥꯝ ꯂꯤꯔꯕꯖꯥꯠꯅꯣ ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯝꯅ ꯂꯤꯕ ꯅꯠꯇ꯭ꯔꯤ ꯏꯆꯥꯅꯨꯄꯤꯗꯤ ꯁꯣꯝꯅꯒ ꯌꯨꯝ ꯉꯟꯇꯥꯅ ꯄꯥꯜꯂꯝꯂꯕꯗꯤ ꯏꯆꯥꯕꯨ ꯑꯣꯏꯕ ꯌꯥꯅꯤ ꯑꯗ ꯇꯥꯏ ꯋꯥꯐꯝꯗꯨꯗꯤ ꯈꯤꯇꯪ ꯏꯀꯥꯏꯔꯞ ꯇꯧꯏꯍꯦ ꯏꯀꯥꯏꯅꯨ ꯗꯧꯕ ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯕ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕꯅꯣ ꯋꯥꯔꯤꯗꯨ ꯁꯝꯂꯞꯅ ꯍꯥꯏꯕꯤꯌꯨ ꯅꯅꯥꯏꯁꯦ ꯆꯍꯤꯗꯤ ꯄꯪꯌꯥꯝ ꯌꯥꯝꯗ꯭ꯔꯤꯗ 45 ꯈꯛꯇ ꯉꯥꯏꯖꯔꯤꯖꯥꯠꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯖꯗꯦ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯁꯦꯟꯅꯕ ꯈꯔ ꯆꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯟꯕꯤ ꯁꯅꯥꯎ ꯈꯔ ꯂꯣꯏꯔꯒ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯕꯤꯗ ꯆꯤꯊꯍꯧꯕꯁꯦ ꯁꯤꯃꯗꯤ ꯁꯨꯝꯗꯧꯕꯅꯤ ꯅꯨꯄꯤꯁꯦ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯟꯗꯣꯜ ꯏꯆꯦ ꯑꯃꯗꯤ ꯏꯅꯦꯝꯁꯤꯡꯅ ꯌꯥꯝꯅ ꯁꯤꯜꯂꯛꯏ ꯑꯗꯨꯗ ꯑꯩꯅꯀꯌꯥ ꯈꯣꯏꯗꯥꯗꯕ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯔꯕ ꯁꯦꯜ ꯅꯨꯡꯒ ꯏꯄꯥꯏ ꯄꯥꯏꯖꯗꯕ ꯑꯗꯨꯝ ꯍꯦꯛꯇ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯅ ꯀꯌꯥ ꯈꯣꯏꯗꯥꯖꯗꯕ ꯍꯥꯏꯇꯥꯏ ꯑꯗꯨꯒꯤ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯁꯦꯜ ꯊꯨꯝ ꯃꯔꯜꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯁꯨꯗꯅ ꯆꯥꯕ ꯌꯥꯔꯅꯤ ꯈꯟꯖꯗꯨꯅ ꯕꯣꯔ ꯈꯟꯕ ꯌꯥꯎꯕꯁꯤꯗꯅꯦ ꯍꯦꯛꯇ ꯂꯥꯛꯆꯔꯤꯕꯅꯤ ꯃꯁꯤ ꯀꯌꯥ ꯑꯣꯏꯅꯝꯗꯦꯗ ꯌꯥꯅꯤ ꯁꯣꯝ ꯂꯦꯡꯊꯣꯛꯄꯤꯕ ꯌꯥꯔꯅꯤ ꯅꯅꯥꯏꯕꯨ ꯀꯝꯗꯧꯕ ꯗꯣꯝꯕ ꯍꯥꯏ ꯗꯣꯝꯕ ꯃꯁꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯐꯅꯤꯄꯜ ꯈꯨꯔꯥ ꯊꯣꯛꯄꯤꯅꯕ ꯇꯧꯔꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯖꯔꯛꯑꯒꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯗꯨ ꯁꯣꯏꯗꯅ ꯈꯟꯕꯤꯔꯛꯎꯀꯣ ꯅꯅꯥꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯈꯜꯂꯅꯤ ꯁꯣꯏꯗꯅ ꯈꯜꯂꯅꯤ ꯗꯣꯝꯕꯗꯣ ꯃꯊꯪ ꯑꯃꯃꯨꯛ ꯀꯧꯁꯤꯜꯂꯛꯏ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯁꯦꯠꯅꯕ ꯐꯤꯔꯣꯜꯅꯤ ꯗꯣꯝꯕ ꯎꯕꯗ ꯅꯨꯄꯥꯗꯨꯅ ꯏꯕꯥꯏ ꯅꯁꯦꯟꯅ ꯅꯩꯈꯥꯏꯕꯤ ꯃꯑꯣꯡꯗ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯇꯣ ꯁꯣꯏꯔꯣꯏꯍꯦ ꯏꯕꯥꯏꯒ ꯆꯪꯉꯨ ꯑꯗꯨꯗꯤ ꯅꯁꯦꯟ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯛꯈꯤꯒꯦ ꯅꯩꯔꯒ ꯅꯩꯔꯒ ꯆꯪꯉꯨꯔꯣ ꯅꯩꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣ ꯇꯣꯝꯅꯥꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯁꯪꯒꯣꯏꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯀꯦꯁꯣꯒꯤ ꯃꯅꯥꯛꯇ ꯅꯩꯈꯥꯏꯕꯤ ꯃꯑꯣꯡꯗ ꯈꯨꯔꯨꯝꯖꯔꯤ ꯏꯀꯨꯕꯣ ꯍꯥꯏ ꯇꯨꯃꯤꯟ ꯑꯝꯇ ꯐꯝꯃꯨ ꯀꯣꯏꯂꯦꯡ ꯂꯦꯡꯒꯅꯨ ꯃꯤꯠ ꯅꯥꯒ ꯊꯛꯏ ꯀꯔꯝꯕ ꯖꯥꯠꯀꯤ ꯃꯤꯅꯣꯅꯦ ꯑꯩꯕꯨꯗꯤ ꯅꯩꯈꯥꯏꯕꯤꯒꯤ ꯖꯥꯠꯅꯤ ꯏꯀꯨꯕꯣ ꯑꯩꯁꯨ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤꯗ ꯅꯩꯈꯥꯏꯔꯒ ꯌꯥꯎꯒꯦꯅ ꯂꯥꯛꯆꯔꯤꯅꯤ ꯍꯥꯏ ꯅꯃꯤꯡ ꯂꯩꯐꯝ ꯐꯖꯅ ꯇꯥꯎ ꯑꯗꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯪꯅ ꯂꯩꯁꯥꯕꯤ ꯅꯪꯒ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯕ ꯑꯁꯤꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯁꯤꯒꯦ ꯑꯩꯕꯨ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯊꯣꯏꯗꯤꯡꯖꯝ ꯇꯣꯝꯅꯥꯎ ꯀꯧꯏ ꯏꯆꯤꯜ ꯏꯅꯥꯎ 3ꯅꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯉꯟꯇꯥꯅ ꯃꯊꯛꯇ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯈꯤꯕ ꯏꯆꯦ ꯏꯌꯥꯝꯕꯁꯤꯡꯁꯨ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯊꯕꯛꯁꯨ ꯅꯣꯝꯕꯁꯨ ꯀꯌꯥ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕ ꯍꯥꯏꯕꯗꯤ ꯊꯕꯛꯁꯦ ꯀꯌꯥ ꯍꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯍꯩꯖꯗ꯭ꯔꯒꯁꯨ ꯑꯍꯩꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯒꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯒꯅꯤꯗ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯕꯣꯔ ꯈꯟꯕꯒꯤꯁꯤꯗ ꯌꯥꯎꯕ ꯂꯥꯛꯆꯕ ꯏꯆꯥ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯂꯤꯔꯕ ꯅꯠꯇ꯭ꯔꯒ ꯍꯅꯨꯔꯕ꯭ꯔꯕ ꯑꯗꯨ ꯑꯣꯏꯁꯨ ꯀꯥꯏꯗꯦꯗ ꯃꯔꯜ ꯄꯥꯏꯕꯅꯤꯅ ꯑꯩ ꯂꯨꯅ ꯇꯧꯖꯅꯤꯕ ꯏꯀꯨꯕꯣ ꯐꯔꯦ ꯅꯪ ꯊꯣꯛꯈꯤꯕ ꯌꯥꯔꯅꯤ ꯅꯪꯅꯦ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ ꯑꯗꯨꯅꯅꯦ ꯈꯔ ꯆꯥꯎꯔꯛꯈꯣ ꯀꯩꯅꯣꯅꯦ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯗꯣꯝꯕ ꯃꯁꯤ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯩ ꯊꯣꯛꯁꯤ ꯂꯥꯎ ꯅꯪ ꯑꯃ ꯏꯕꯣ ꯅꯩꯈꯥꯏꯔꯒ ꯊꯣꯛꯁꯤ ꯂꯥꯎ ꯗꯣꯝꯕꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯑꯣꯏꯕ ꯌꯥꯕ ꯃꯤꯗꯤ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯐꯤꯔꯨꯞ ꯐꯤꯔꯥꯡ ꯈꯨꯝꯕ ꯅꯨꯄꯥꯗꯨꯕꯨ ꯑꯩꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯄꯥꯎꯆꯦꯗ ꯍꯥꯞꯄꯤꯁꯦ ꯁꯨꯡꯎꯗ꯭ꯔꯖꯥꯠꯂꯣ ꯅꯠꯇꯦ ꯅꯨꯄꯥ ꯃꯌꯥꯝꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯀꯔꯝꯕ ꯅꯨꯄꯥ ꯃꯤꯗꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯏꯆꯦꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕꯗꯨꯕꯣ ꯈꯪꯗ꯭ꯔꯕ ꯖꯥꯠꯂ ꯃꯥꯒꯤ ꯁꯨꯅꯣꯝꯕ ꯀꯟꯖꯕ ꯇꯟꯗꯕ ꯊꯕꯛ ꯁꯨꯅꯣꯝꯕꯗ ꯏꯀꯥꯏꯗꯕ ꯃꯇꯧꯁꯤꯡ ꯑꯗꯣ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯗꯥꯏꯗ ꯍꯪꯕꯗꯁꯨ ꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯃꯤ ꯑꯃꯠꯇꯅ ꯍꯥꯏꯔꯛꯇꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯅꯤꯁꯥ ꯆꯥꯗꯕ ꯅꯨꯄꯥꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯥꯗꯤ ꯅꯤꯁꯥꯁꯨ ꯆꯥꯗꯦ ꯍꯥꯏ
ꯉꯥꯎꯁꯤꯟꯅꯗꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯖꯔꯦ ꯁꯦꯜ ꯄꯥꯏꯔꯁꯨ ꯅꯤꯁꯥ ꯆꯥꯕ ꯈꯛꯇꯅꯤꯅꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯄꯁꯨ ꯌꯥꯏꯗ ꯉꯥꯏꯌꯣ ꯉꯥꯏꯌꯣ ꯂꯥꯛꯄ ꯉꯥꯏꯌꯨꯀꯣ ꯍꯦꯛ ꯂꯥꯛꯄꯒ ꯐꯥꯔꯒ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯇꯥꯅꯤꯡꯗꯦꯗ ꯗꯣꯝꯕ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯃꯤꯗꯨ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯑꯗꯨ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯍꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯡꯇꯥꯝꯅꯤ ꯀꯩꯅꯣ ꯂꯩꯀꯥꯏ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯐꯖꯅ ꯆꯥꯎꯅ ꯍꯣꯡꯗꯒꯤꯁꯤꯅꯤ ꯗꯨꯝꯗꯥꯝꯗ ꯃꯌꯥ ꯀꯨꯝꯍꯟꯒꯦ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯂꯨꯍꯣꯡꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯝ ꯄꯥꯜꯂꯔꯣꯏ ꯁꯤꯅꯤꯅꯦ ꯑꯁ ꯀꯟꯈ꯭ꯔꯦꯗꯀꯣ ꯃꯒꯨꯟꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯇꯥꯏꯍꯦ ꯏꯆꯦꯁꯦ ꯋꯥ ꯌꯥꯝ ꯄꯦꯠꯂꯦ ꯈꯔ ꯄꯦꯠꯆꯩꯌꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯅꯅꯦ ꯀꯥꯏ ꯆꯠꯂꯨꯏꯖꯥꯠꯅꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯩ ꯆꯪꯉꯛꯏꯁꯤꯅ ꯈꯪꯗꯦꯗ ꯏꯄꯜꯁꯦ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯑꯒꯅꯤ ꯂꯥꯛꯏꯁꯦ ꯄꯥꯕꯨꯡ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯍꯥꯏꯔꯝꯗꯦ ꯀꯩꯁꯨ ꯆꯠꯂꯨꯕ ꯅꯠꯇꯦꯗ ꯅꯪꯒꯤ ꯑꯑꯣꯟꯄꯣꯠ ꯂꯥꯡꯁꯤꯟꯕꯒꯤ ꯁꯤꯟꯕ ꯆꯠꯂꯨꯔꯤꯕꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯒ ꯍꯪꯉꯝꯗ꯭ꯔꯦ ꯂꯣꯏ ꯄꯥꯝꯃꯅꯤ ꯂꯩꯍꯧꯔꯤꯕꯗꯣ ꯂꯣꯏꯅ ꯐꯖꯩ ꯐꯖꯅ ꯌꯥꯝꯃꯤꯍꯦ ꯗꯣꯝꯕ ꯑꯃꯗꯤ ꯃꯣꯅꯣ ꯋꯥꯟꯊꯈꯩ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯄꯜ ꯏꯆꯦꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯑꯑꯣꯟꯄꯣꯠ ꯌꯦꯡꯉꯨꯏꯅꯤꯅ ꯈꯔ ꯊꯨꯃꯟꯗ꯭ꯔꯣ ꯅꯨꯄꯥ ꯌꯥꯎꯗꯕꯤꯗ ꯏꯇꯣꯝꯇ ꯍꯣꯡꯉꯨ ꯍꯥꯏꯔꯣ ꯄꯥꯕꯨꯡ ꯑꯁ ꯑꯩꯗꯤ ꯀꯞꯇꯣꯏꯔꯥ ꯅꯣꯛꯇꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗ ꯍꯩ ꯇꯧꯗ ꯌꯥꯔꯤꯕꯣ ꯂꯥꯡꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤꯅꯦ ꯍꯣꯡꯗꯧ ꯂꯩꯔꯗꯨꯕꯣ ꯂꯥꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯂꯨꯍꯣꯡꯕꯗ ꯑꯗꯨ ꯋꯥꯠꯂꯤꯌꯦ ꯄꯥꯕꯨꯡ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯈꯤꯅꯨꯀꯣ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯅꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯍꯩ ꯅꯊꯧ ꯇꯧꯅꯨꯁꯨ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯐꯝꯗꯅ ꯂꯩꯅꯔꯗꯅ ꯍꯥꯏꯗꯣꯝꯕ ꯅꯪꯅ ꯅꯃꯥꯟꯅꯕ ꯈꯔ ꯍꯧꯔꯒ ꯌꯨꯝꯒꯁꯦ ꯈꯔ ꯁꯦꯝꯖꯤꯟꯅꯕ ꯇꯧꯁꯤ ꯏꯄꯜ ꯋꯥꯈꯜ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤꯅꯤ ꯁꯣꯝꯗꯅ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯗꯤ ꯌꯨꯝꯕꯨ ꯄꯥꯜꯂꯔꯣꯏ ꯏꯄꯜꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯔꯤ ꯑꯣ ꯌꯥꯖꯔꯦ ꯑꯩꯅꯦ ꯄꯦꯟꯖꯔꯦ ꯏꯁꯥꯅ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯖꯒꯦ ꯁꯦꯕꯥꯒ ꯇꯧꯕꯤꯔꯅꯨ ꯑꯩꯒꯤ ꯗꯣꯝꯕꯒꯤ ꯃꯃꯥꯒ ꯇꯥꯟꯅꯔꯒꯅꯦ ꯀꯔꯤ ꯄꯨꯕ ꯌꯥꯕ ꯂꯪꯁꯤꯜꯂꯨꯔꯨꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯃꯣꯏ ꯏꯃꯥ ꯅꯥꯏ ꯍꯥꯏꯗꯨꯕꯨ ꯐꯠꯇ꯭ꯔꯤꯖꯥꯠꯂ ꯈꯪꯗꯦ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦꯕ ꯍꯥꯏ ꯃꯥꯏ ꯂꯥꯛꯆꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯐꯥꯒꯤ ꯍꯣꯏ ꯑꯁꯦꯡꯕ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯗꯣꯝꯕ ꯃꯥꯁꯨ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯣꯅꯣ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯁꯨ ꯈꯔꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯂꯤ ꯋꯥꯈꯟꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤꯗꯕꯣꯏꯗ ꯈꯜꯂꯤ ꯃꯁꯛꯁꯨ ꯐꯖꯅ ꯎꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯑꯩꯅ ꯉꯥꯎꯔꯨꯔꯤꯕꯁꯦ ꯑꯉꯛꯄꯅꯤ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯃꯥꯒꯤ ꯀꯔꯤ ꯃꯒꯨꯟꯅꯅꯣ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯔꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯐꯥꯎꯔꯤꯁꯤꯕꯣ ꯃꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯉꯝꯒꯅꯤ ꯑꯩꯗꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯈꯤ ꯈꯪꯉꯤ ꯀꯔꯤ ꯈꯪꯗꯅꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯐꯖꯅ ꯈꯪꯉꯤ ꯃꯥꯏꯈꯨꯝ ꯌꯦꯠꯄ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯌꯦꯠꯇꯅ ꯅꯃꯥꯡꯗ ꯂꯦꯞꯂꯕꯅꯤ ꯅꯪ ꯁꯤꯡꯑꯖꯦꯠ ꯃꯥꯅꯤ ꯑꯩ ꯁꯤꯡꯑꯖꯦꯠꯅꯤ ꯅꯪꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯝꯕꯗꯣ ꯑꯩ ꯄꯥꯎ ꯂꯣꯏꯅ ꯇꯥꯏ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯕ ꯑꯩꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯑꯩꯒꯤ ꯏꯃꯥ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯑꯖꯦꯠꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯣꯅꯣꯗ ꯂꯤꯔꯤ ꯃꯄꯥꯕꯨꯡ ꯀꯦꯁꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛ ꯁꯤꯟꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ ꯃꯆꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯣꯛꯄ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯁꯤꯡꯑꯖꯦꯠ ꯃꯍꯥꯛꯇꯁꯨ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯖꯅꯕ ꯃꯇꯝ ꯄꯤꯕ ꯑꯣꯏꯅ ꯑꯣꯏꯔꯝꯈꯤ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯈꯟꯖꯕ ꯑꯁꯤꯗ ꯃꯣꯅꯣ ꯃꯄꯥꯕꯨꯡ ꯀꯦꯁꯣꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯐꯥꯎꯖꯔꯦ ꯃꯃꯤꯠꯇ ꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯖꯕ ꯑꯣꯏꯔꯦꯀꯣ ꯃꯆꯥ ꯑꯩꯒꯤ ꯀꯌꯥꯗ ꯈꯟꯕꯤꯔꯤꯕ ꯃꯥꯅꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯅꯁꯨ ꯅꯪꯒꯤ ꯆꯝꯖꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏꯕ ꯂꯩꯇꯕ ꯊꯧꯅꯥ ꯂꯩꯅ ꯅꯨꯄꯤ ꯊꯣꯛꯅ ꯍꯣꯠꯅꯕ ꯅꯊꯧ ꯀꯌꯥꯗ ꯂꯣꯟꯅ ꯌꯦꯡꯖꯈꯤ ꯅꯪꯕꯨ ꯂꯣꯟꯅ ꯁꯦꯟꯅꯖꯈꯤ ꯑꯩꯅꯁꯨ ꯅꯪꯕು ꯂꯣꯟꯅ ꯅꯨꯡꯁꯤꯖꯈꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯅ ꯐꯤꯕꯝꯅ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯈꯔꯒꯤ ꯈꯜꯂꯒ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯂꯩꯇꯦ ꯅꯪꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯅꯝꯕꯤꯗꯕ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕ ꯃꯁꯤꯅꯤ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯍꯧꯖꯤꯛꯇꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯨꯗꯤꯡꯃꯛ ꯐꯣꯡꯗꯣꯛꯅꯕ ꯌꯥꯔꯦ ꯀꯦꯁꯣ ꯈꯧꯗꯦꯝꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕꯁꯤꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯗꯣꯡ ꯇꯧꯕ ꯌꯥꯔꯦꯅꯦꯀꯣ ꯑꯅꯤꯃꯛꯇꯨ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯞꯊꯈꯤ ꯅꯨꯄꯥ ꯃꯥꯅꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯍꯜ ꯂꯃꯟ ꯃꯁꯦꯟ ꯍꯥꯏꯅ ꯁꯤꯡꯅꯕ ꯇꯧꯗꯨꯅ
ꯃꯣꯅꯣ ꯑꯃꯗꯤ ꯁꯤꯡꯍꯖꯤꯠ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯁꯤꯡꯍꯖꯤꯠꯇꯒꯤ ꯃꯣꯅꯣꯅ ꯆꯍꯤ 3 ꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯃꯇꯝ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯀꯣ? ꯑꯗꯣ ꯀꯩꯗꯧꯔꯒꯦ? ꯃꯤ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯁꯦꯜ ꯄꯥꯏ ꯍꯥꯏꯅꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯪ ꯁꯦꯜ ꯄꯥꯏꯅꯦꯀꯣ? ꯀꯥꯎꯏꯍꯦ꯫ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯁꯦꯜ ꯄꯥꯏꯕꯤ ꯑꯃ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯔꯦ꯫ ꯍꯣꯏꯁꯦ, ꯑꯇꯩ ꯂꯥꯏꯔꯤ꯫ ꯏꯆꯦ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯕꯗꯣ ꯄꯥꯎ ꯍꯥꯏꯕꯤꯔꯨꯔꯕꯣ? ꯍꯥꯏꯗ꯭ꯔꯤꯅꯦ, ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯍꯣꯔꯦꯟ꯫ ꯏꯕꯦꯆꯥ ꯇꯟꯖꯥꯗꯨꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯣꯏꯅꯤ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ꯫ ꯌꯦꯡꯉꯣꯏ, ꯅꯆꯦꯗꯣ ꯆꯥꯛꯀꯧꯕ ꯑꯝꯇ ꯐꯖꯅ ꯀꯧꯕꯤꯈꯤꯗꯦ꯫ ꯍꯟꯗꯛꯇꯤꯅꯦ, ꯄꯣꯠ ꯃꯁꯛ ꯊꯣꯛꯄ ꯑꯃꯇꯪ ꯇꯧꯔꯒ ꯆꯥꯛꯀꯧꯕꯤꯁꯤꯔꯥ ꯍꯥꯏꯅ ꯏꯃꯥꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯃꯤꯅꯦ ꯏꯃꯥ, ꯑꯩꯅ ꯄꯥꯎ ꯍꯥꯏꯕ ꯆꯠꯅꯕ ꯇꯥꯃꯣꯗ꯫ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯦ ꯏꯃꯥ, ꯅꯃꯧꯅ ꯍꯥꯏꯔꯛꯇꯅ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯏꯃꯥꯁꯤ ꯏꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ꯫ ꯂꯩꯀꯥꯏꯅꯁꯨ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯩ, ꯅꯃꯧ ꯑꯐꯕꯤ ꯑꯃ ꯐꯪꯉꯦꯗꯅꯥꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯈꯨꯝꯃꯤꯕꯅꯤ, ꯐꯈ꯭ꯔꯦ ꯐꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯧꯗꯤ ꯍꯥꯏꯗꯅ꯫ ꯏꯃꯣꯏꯅꯨ ꯆꯪꯉꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯂꯤꯕꯅꯤ꯫ ꯏꯃꯣꯏꯅꯨꯅꯦ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕꯅꯤ꯫ ꯃꯣꯅꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯗ ꯊꯥꯖꯕ ꯃꯥꯡꯗꯨꯅ ꯑꯃꯗꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕ, ꯍꯣꯠꯅꯅꯤꯡꯗꯕ, ꯅꯤꯁꯥ ꯆꯥꯕ, ꯆꯍꯤ ꯁꯨꯗꯅ ꯌꯨꯝ ꯄꯥꯜꯂꯒ ꯋꯥꯗꯣꯏ ꯁꯔꯨꯛꯇꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕ ꯃꯣꯅꯣ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯃꯈꯜꯒꯤ ꯃꯤꯁꯛ ꯑꯗꯨ ꯐꯪꯗꯨꯅ ꯃꯃꯩꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯐꯝ ꯍꯥꯏꯗꯣꯛꯈꯤꯗꯣ꯫ ꯍꯣꯠꯅꯕ ꯀꯟꯕ, ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯂꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯈꯟꯖꯕ ꯃꯣꯅꯣꯒꯤ ꯋꯥꯈꯜꯅ ꯁꯤꯡꯍꯖꯤꯠ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯂꯩꯄꯨꯜ ꯁꯦꯝꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯩ꯫